Ayang polo mo man niya wala bilo. Nasi ako'y programa sa si reception kam interaction program ni. Nasi amin sindari ba mahiro sinisindir programa sa. Mayam lang tang na bilo. Hojik Mahiroy sila nasi moral maksari ba narik pati basi. Wajah sini marang nakte nate mama baji ya tamu tai tani ay na. Haibi amin maltum na. Ako'y tamo na wana. Adumo Masih fajar pemni, macam pok ni kalau macam bumi mana masih yang kita mama mama tadi juruk kilometer tak macam mana? Aduh, ayah si bawa ayah muda, masalah semua ngam nilai masih di, wajah kimaran sunate, imai pagi kimaran sunate, ayah kikok ni. Thank you, ngasih, baik kita ayah. कोई सरपरिवार पगी प्रोग्राम से मखासत जगह हो कि बसाइदा ऑल इंडिया पुंबगी होना यूपीएस एग्जाम दा करंट फोर्स रैंक दा लाखबा हजुसिना इम्फाल वेस्ट डिस्ट्रिक्ट की डीसी ने तो पुबरीबा कोई सरपरिवार दगी कोई इंटरेक्शन प्रोग्राम लमिनसी चालिसिन करसी प्लीज कम ऑन दिस सर Thank you. Amu kesuhana mayam pun mampu kongnon kurumjari. Nasi emiugi mahiroi singna aibu opi bagi thauram loina na interaction program kita mu tahi birakpa ai giti khwai de lebok phabani. Thank you. Thank you sir. Ah lebak tu lebak ke so betul tang bubi ba sa gi mafam da wafam tang tham jagi sa. Hoi, haibio. Disi mo ina lebak asiki sokot thorong gi tabakta karam tabak thoram chingna han kutha bi da sa kitang thambi bu sa. Hoi, ai hai jagi. Maro ina ai di thoido hendong na yamna ai thoi sing thoi ba mi su na sadi. Adubo thamoi sing na government na sina birakpa ai gi authority gi makha da leiba tabak thoram oiba taragadi mayam puna tanaminaraga development da ai angamba thoi haksang yaungna ai honajagi. Thank you. Sa sonamta. Hoi, habi. Sa yung kaysu panbidri hanya takbiri. Yung ahal manasu matik saba miyoy amo oirabani na soitan haraw bilang manisa. Ado sa mapam matam na nung di sa su koi taibang pangisan na bihay gidra yung soitan na panda bayarak loisa. Ado kaligama sa na yung panbidagadi kogi matik saba partner si kana miyoy ni kana gadi kandi gadi kisa. Sita gahay mo. Yam interesting way ba question ni. Hoi ai khunjage maroi na ai phamdadi laira ba ina khunba masak thiba phajaba kaisu khanjade maroi na nupi amagi sapchaba magun chenba mi amabu chap manana yengba ngamba mi yeng mioi khudimakpu luna sana tawbigadaba adugumba mioi ai bu thamoi singna nungsibiba adugumba mioi adubu ai gi life ki partner oina khange khanje. Abu tu sar somda da. Hoi, habi. Sar gi ba punsiwari mati matam bilam ya gara sa. Ai ke punsiwari. Hoi. Ai lisage. Ai ke punsidi matam suppada nongdom baga lanthing na duna ta lakwa ai ke punsini. Ai na koi mada babunda hai. Ai ma ai UPSC exam se try to again hai koi ma ka babung na try to hai ai yung ti khatna ai tongda ai larik paraki matam do akoi ma sum sayam suksilaki aina akoi ma laying bada mate kitang oi gadra hai to aina anga ghar tuition tambiraga maduda phangba senduna koi ma daina ma laying she Mahasang tu yang sukses lain lain mana hai bani, kui mana ya ti, lagi UPSC exam thadru sidi, masih dah
ꯃꯗꯨꯗ ꯆꯪꯒꯗꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯣ ꯅꯪ ꯑꯗꯨ ꯂꯩꯕꯗ ꯅꯪ ꯁꯤꯖꯤꯟꯅꯧ ꯍꯌꯦꯡ ꯏꯃꯥꯗꯤ ꯏꯁꯥꯅ UPSC ꯑꯦꯛꯖꯥꯝ ꯐꯥꯎꯔꯒ 이마부 라이언디오는 이만 하이 아이는 수 이마가 왔었기 아이는 그리고 뭐 UPSC exams 마이 파워보디 이마 과이디 파워 호스피탈 아마 아이 이마부 소이들 라이언이 이나 하이 마사이기는 또 와서라고 바이기 이마 바봉 마코이기 망한 마코이기 닝지바 동나바 아이 prelims, mains, UPSC exam manusan ay Manipur tharba matungda arobi interview ki damak ay Delhi da sakki Ishwara thojan biu de ay mai pai ay Imphal airport ta halaki ay na airport ta kina yum jo bilam bishe ay na matam koi na ay imaga babung umandab ta ki ꯈꯣꯏꯔꯥꯡꯕ ꯍꯦꯟꯃꯟꯈꯤꯗꯅ ꯑꯩ ꯏꯌꯥꯔꯄꯣꯔꯠꯇꯒꯤꯅ ꯌꯨꯝ ꯌꯧꯕ ꯂꯝꯕꯤꯁꯦ ꯌꯥꯝ ꯂꯥꯞꯄ ꯑꯣꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯩꯅ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ 이마 ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗꯤ ꯃꯆꯥ ꯑꯩꯕꯨ ꯃꯆꯥꯒꯤꯗꯃꯛꯇ ꯑꯩꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯋꯥꯅ ꯉꯥꯏꯖꯔꯝꯂꯕ ꯑꯩꯒꯤ ꯏꯃꯥꯗꯣ 이마ꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯉꯁꯤꯁꯨ أجي نقول طاب من لي Thank you, sir. Thank you. Sana, yang emotional juga, magi punsi wari, mati kama thambara me, takatari, sana toru betabakta, taibang semua pun thambjan di bawah sana. Maka tarbo program sini, ekoi mayang genuai na magidabak, isay na mayi, tharo matem tang hapsage, at yung matang da program matang tang chata zagi ni mayang lagtang na bino, ngasi ngasay na palong da bang makat pusing zagi, ngasi kisawan, pudul da mayang nakal na ba, Manipur da bang sagakay talbo sawari lakwang de, Anup Kumar Sound Service, Pangwa, ngasi kitudul na music band, kari may mo lang program nito. Kari sapu, oh masih band na sapu, ma'am masih sapu amadi, Anup Kumar Sound Service kita bang ma'am Kumar. Thank you. Kasi nagadi, isa yang mahijaban natin sa yang mahijaban sila sa de, mayroon sinakan na hay bitagi, mak isa sakadari bani atay kanasote, kubab kuto na ma'am taramok bisi, Miss Amy, please come on this night, Miss Amy, Miss Amy.
ꯊꯥꯒꯠꯆꯔꯤ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯈꯥ ꯆꯠꯊꯖꯒꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯁꯤꯟꯕꯤꯔꯤꯛꯁꯤ ꯑꯩꯈꯣꯏ ꯂꯥꯏꯐ ꯗꯤꯐꯦꯟꯁ ꯑꯃꯈꯛ ꯁꯤꯟꯕ ꯂꯥꯡꯖꯔꯤ ꯀꯩꯅꯣꯝꯇ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩ ꯁꯣꯝꯕꯨ ꯇꯁꯦꯡꯅ ꯊꯥꯒꯠꯆꯒꯦꯅ ꯆꯪꯖꯔꯛꯄꯅꯤ ꯁꯣꯝꯒꯤ ꯏꯁꯩ ꯃꯌꯦꯛ ꯌꯥꯝꯅ ꯑꯔꯊ ꯂꯩꯕ ꯃꯍꯧꯁꯥꯕꯨ ꯁꯩꯊꯥꯕ ꯁꯣ ꯕ꯭ꯌꯨꯇꯤꯐꯨꯜ ꯁꯥꯔꯒꯤ ꯁꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯊꯦꯡꯛ ꯌꯨ ꯇꯁꯦꯡꯅ ꯃꯍꯧꯁꯥꯒꯤ ꯐꯖꯔꯕ ꯈꯨꯠꯁꯦꯝ ꯑꯁꯤꯒꯤ ꯐꯖꯔꯕꯁꯤꯡ ꯑꯁꯤꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯠꯂꯒ ꯄꯥꯝꯖꯕ ꯃꯤꯑꯣꯏꯕ ꯂꯛꯁꯤꯗ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯤ ꯐꯖꯕꯁꯤꯡ ꯑꯁꯤꯕꯨ ꯌꯣꯛꯈꯠꯄ ꯄꯥꯝꯕꯤ ꯑꯃ ꯂꯩꯖꯔꯦ ꯈꯟꯖꯗꯨꯅ ꯑꯩ ꯁꯣꯝꯕꯨ ꯊꯥꯒꯠꯆꯒꯦꯅ ꯆꯪꯖꯔꯛꯄꯅꯤ ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯁꯥꯔꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯍꯣꯏ ꯐꯔꯦ ꯂꯩꯔꯝꯕ ꯆꯪꯉꯣ ꯂꯥꯛꯑꯣ ꯁꯥꯔ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠꯅꯦ ꯑꯣ ꯑꯩ ꯄꯣꯏꯔꯦ ꯑꯩꯅ ꯂꯣꯏꯌꯨꯝꯕ ꯑꯣ ꯑꯣꯀꯦ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯃꯌꯥꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯎꯅꯁꯤ ꯑꯩ ꯈꯤꯇꯪ ꯍꯟꯖꯔꯝꯃꯒꯦꯀꯣ ꯂꯩꯔꯝꯕ ꯁꯥꯔꯒꯤ ꯁꯤꯁꯦ ꯌꯥꯝ ꯁꯝꯅ ꯎꯏꯀꯣ ꯆꯝꯃꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯒꯤ ꯄꯨꯛꯆꯦꯜꯕꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏꯕꯣ ꯃꯅꯨꯡꯗ ꯁꯤꯜꯂꯤ ꯂꯥꯡꯉꯤꯁꯤꯡꯁꯦ ꯑꯝꯇ ꯌꯥꯎꯔꯔꯣꯏꯗ꯭ꯔꯣ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯥꯎꯁꯟꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯀꯣ ꯑꯍꯤꯡꯕꯤ ꯃꯇꯝ ꯀꯨꯏꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟ ꯊꯝꯂꯛꯂꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯂꯥꯡꯇꯛꯅꯕꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯄ ꯉꯝꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯑꯍꯤꯡꯕꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯈꯪꯕꯤꯔꯛꯀꯅꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯒꯦꯔꯁꯨ ꯂꯩꯔꯁꯅꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯒꯅꯤ ꯀꯅꯥꯅꯣ ꯅꯪ ꯆꯠꯂꯤꯁꯤ ꯀꯥꯏꯗꯅꯣ? ꯑꯩꯗꯤ ꯅꯪ ꯆꯠꯂꯤꯁꯤ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯦ? ꯑꯩ ꯆꯥꯛꯈꯨꯝꯗꯒꯤ ꯆꯥꯛꯈꯨꯝ ꯍꯥꯏꯗꯤ? ꯍꯣꯁꯇꯦꯜꯒꯤ ꯆꯥꯛꯈꯨꯝ ꯍꯣꯏ. ꯍꯅꯨ ꯁꯥꯇ꯭ꯔꯔꯣ? ꯅꯊꯧ ꯂꯩꯕ꯭ꯔꯣ ꯍꯣ. ꯐꯔꯦ ꯐꯔꯦ. ꯁꯥꯇ꯭ꯔ ꯑꯣꯏꯔꯗꯤ ꯑꯩ ꯋꯥ ꯈꯔ ꯍꯪꯒꯦ. ꯅꯪ ꯁꯦꯡꯒꯨꯝꯕ ꯑꯗꯨꯒꯨꯝꯕ. ꯀꯔꯤ ꯋꯥ ꯍꯪꯗꯣꯏꯕ ꯋꯥ ꯍꯪꯒꯦ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅꯦ. ꯀꯔꯤꯒꯤ ꯍꯪꯗꯣꯏꯅꯣ ꯁꯥꯔ ꯍꯜꯂꯣ ꯍꯪꯕꯤꯅꯦ. ꯑꯦ ꯁꯥꯔ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂ ꯄꯨꯡ ꯎꯅꯔꯁꯤꯗ ꯅꯈꯨꯠꯇꯣ ꯑꯝꯇ ꯊꯥꯡꯒꯠꯂꯣ ꯑꯗꯨꯗꯤ. ꯑꯩ ꯆꯦꯛ ꯇꯧꯋꯦ ꯅꯈꯨꯠꯇꯣ ꯑꯝꯇ ꯊꯥꯡꯒꯠꯂꯣꯕ. ꯑꯣ ꯈꯨꯠꯁꯤ ꯊꯥꯡꯒꯗꯕ ꯌꯥꯗ꯭ꯔꯕ ꯑꯩꯅ ꯊꯥꯡꯒꯠꯂꯣꯗꯤ ꯊꯥꯡꯒꯠꯇꯕꯅꯦ. ꯑꯣ ꯐꯔꯦ ꯑꯩ ꯊꯥꯡꯒꯠꯆꯒꯦ ꯁꯥꯔ 이 ꯄꯨꯈꯝꯁꯤꯡꯗꯣ ꯄꯥꯏꯕꯤꯌꯨ ꯀꯔꯤꯒꯤꯅꯣ? ꯈꯨꯠ ꯊꯥꯡꯒꯠꯀꯦ 이서 시비세. 누구당러? 누구당러? ꯑꯩ ꯊꯥꯡꯒꯠꯀꯦ ꯃꯥꯏ ꯂꯩꯊꯣꯛꯀꯦ ꯌꯥꯅꯤ 뚜꾸짜이 누구당러? 뚜꾸짜이 셔 찌릭도리만 뚜꾸찌기 꼴리로 사드라네바. 마네 호스텔 레레바. 룸 넘버 44 그래. 아두데 와 그런 게 낭생 거모. 야네 항비 나랑 한 낭기 룸다 낭가 분내 레빈 나라 랄 하고도 가일람들이 너무 마음이 그리 가왜 생거모 생거모. 아이 방가랑 알라이가 룸 달리면 너무 라는 거 왜 나랑 한 낭가 레빈 나라 랄 하고도 사람 오브라 강오 브라바 그래. 에이스 폴리스니네. 아이나 강도우도 밥들 레이티네. 생거모. 나랑 한 낭가 레빈 나라 랄 하고도 가일람들이 너무 마음이 그리 가왜 생나요? 자 ngana la lo budoi ga leimine khangari leimine ri la pha bu ya do ngasi ma sa lai ka sida na song thon to ga mui ka chhle ga gi do 머리 문화염 동어 머리 문화염 동어 하시네 사전이가 아니라 머리 문화염 동어 그러면 너지 NS에 발라 지을럼 틀려라 너 지을럼 틀려라 그 대신 NS에 반들게 해로 에라사 그 유니폼 셀리 마타고 야 무너르시다 알라마 리마이빌 마라 파이비시나 아소올 쌈 동르지게 라고 마탐다디 사슴 푸부도나 bom도 같은 비바 부르세 따디바 어두라 안강 hatpamihat pam tam phabi hoiba matamdana angang hatpamihat pa phabi ba pujuk ki mohta
제시기 뭐는 파비바 사도야 거의 사로이 토나도 그 이름도 왜 비우고 사들이 통이 많이 있단 말. 레바리랑 홍문을 만들 사들이가 제가 강이도 너 사두라. 하. 셰리도 그대지 고라운 독비르게 해버려 무슨 뭐 통마연 팔을 만해. 낭나 통마연 팔을 저러. 아 망들 레이브 징세. 아 시기 징공스들랑 나야도 까라 홍도 그런 거. 에라서 양분을 칼라랑 위에서 까나라시면 석강 들어있어 사라이시 탐바니 탐발 내 시기랭 남나 에이 왔다리 봐 통마연 팔을 만해. 옛날 딸이니까. 아이 남자, 너희가 남자 요구는 거 지금 뭐 통화 보는 봐세. 에이클 락나게. 아, 계속 생각. 야 사르게 빰부에 사르게 얘도 아이가 빰부디 빠이부시 무나 산세 묵나. 아 무나 야 이게 정신이. 너 왜? 아 호구나 단반 깨놓는 그거 봐라 나 사는 게 싫어 미우 싫다 봐 Thamba, 해노 nanti ko di ko isa ka dormi ba? 람 여름이 벌날 나한테 그거 내노 Ay sila para man ebo ko. Nung mo kumarak to dane. Miss kok singaw ko din miss sila ko tselo ba ne ba? Miss pang tur ko matam dere ise. Labong me dili pa kala me wanida. Kusi pula lo ikha bro. 마야미디 강비 아이기 들로 힘든 나이리 Police ne na kadai kadai lo chainaw me ama thajilaga. Sai sa mo nung me ka patam malari su kari gi no he ba. Police ni kai na nung me ne nung wang mangak ta. Chen bi jara chang pangak to irong ni ye. 헤이 Ta thamba. Nang soi dro no mo khutta ba ngaw ro bro. Ay si yung ya laman sina thana de yung palo haraba. Ay ama kani ngong me de thuri dum ya le. 그리고 그나는 거리 란집이 오르게 또 그냥 속이지 뭐. Sar sulande. Ay sulande. 아이슈 나한테 그노 아주 그렇게 이거 폴리스에 거기 뭐 내용 말하고 비리비대. Apaba yam na yaw ya ay su kangida. Sar su yam param daw man. 난 가만히 강해가 아주 미국에 이거게. Mele. 네네. 아이도 아이도 잠깐만 어렵지 않아 그러니까. Ado sar gidi. 호강. Hirum sigyam sanay. 아주 밀래. ngasi khangna ba hawra bnina makha ba bari bari ga nong khangna krasi bo Yai. Sar se wangang tu pagajira si sadum yam nung si ko. 아이 몰라 쟤 뭐게 사는이냐 Kati ba? Laro putsa tara kai de mungano nang ang di ba? kalak pakra khamang makra idne mina mi gi thoba ai khoi gi thoba ado lai thong phone number ga du ba 비루 Yai pisera ki. dan se sa no yong 난 짱을 보니 hello ya ke dore kare ke thel pa missing tang khai wai ba ai ya ne ऐसा रहा है को ऐ ते ममनी पुछल के लोई ना थोड़ा के यो ओए तम तम 그 살기도 민공나 해도구나 아이는 문화 다 봐. 미션 오래 불러도 놀라게 미션 मशक में ना कुरुम खुराना और बोले इधर बाप जीव माली ने ये है मुन्ना ये का तो मावी अलू माली ने थाना दे हम चुप हो Super na ti sumbani he. चे 사전 지나자는 찍으라고 비는 줍니다 Ay na sumlamdrabadi nang khuday du kari wa lokap yaw roidra. 에 마이 까나 머싹 문 강ram이 아이 제 파선 기 그ram이 Parese masi wa sitose. Adi sarapudine ibani wam da khanasi ba. 해마 이번이 와라 야 이খানে 제 그리 가는 자이요 Adu dine se lairik siga kolom sigam da payo ba. 그 라리가 꼴롱 거 거리기노 Da payo ba. 그 아주 지는 꼭함 좀 봐요 Hoye ba.
ꯂꯥꯏꯔꯤꯛꯇꯨꯗꯅꯦ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯅꯤ ꯈꯛꯇꯪꯈꯛ ꯏꯔꯣ. ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯌꯣ ꯑꯩ ꯉꯝꯃꯣꯏꯗ ꯑꯁ ꯊꯦꯡꯉꯕꯅꯤ ꯁꯤ ꯏꯔꯣꯕ. ꯑꯩ ꯉꯝꯃꯣꯏꯗ ꯁꯤ ꯏꯔꯣ ꯊꯦꯡꯉꯕꯅꯦ ꯃꯤ. ꯁꯨ ꯉꯝꯃꯣꯏꯗ ꯑꯩ ꯈꯨꯠꯀꯥꯁꯤ ꯊꯛ ꯅꯤꯏꯗ 이러고 따천봐. ꯑꯁꯨ ꯉꯝꯃꯣꯏꯕ ꯑꯩ ꯈꯨꯠꯀꯥ ꯉꯥꯏꯈꯣ. ꯅꯪ 이딩에드네. ꯅꯪꯅ ꯍꯥꯟꯅ ꯏꯒꯗꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯗꯣ ꯍꯥꯟꯅ ꯅꯆꯤꯟꯗ ꯑꯝꯇ ꯍꯥꯏꯔꯛꯈꯣ ꯇꯥꯒꯦꯕ. ꯍꯩ ꯃꯃꯥ ꯇꯥꯝꯅꯤ ꯀꯔꯤꯒꯤ ꯇꯛꯏ ꯁꯤ ꯍꯥꯏꯔꯣ ꯇꯥꯒꯦ. ꯆꯤꯟꯅ ꯍꯥꯟꯅ ꯍꯥꯏꯗꯧꯔꯤꯕ 하이로바. ꯁꯤ ꯐꯔꯦ ꯍꯥꯏꯔꯒꯦ 하이로네. ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯊꯥꯕꯜꯒꯤ ꯏꯄꯣꯝ ꯃꯔꯛꯇ ꯑꯩꯅ ꯍꯣꯁꯇꯦꯜꯒꯤ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯈꯤ ꯅꯪꯅ ꯂꯣꯟꯁꯤꯟꯈꯤ ꯂꯥꯟꯅ ꯈꯟꯅꯔꯤꯁꯤꯀꯣ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕꯁꯤꯅ ꯁꯛꯇꯝ ꯑꯣꯏꯅ ꯂꯥꯡꯗꯨꯅ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯨꯔꯇꯤ ꯑꯣꯏꯅ ꯂꯦꯞꯂꯕ ꯉꯝꯂꯝꯂꯕꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯟꯖꯒꯗꯕ ꯊꯃꯣꯏꯒꯤ ꯃꯦꯂꯩ ꯆꯠꯂꯍꯦ. ꯀꯩꯗꯧꯔꯒꯦ ꯀꯥꯏꯗ ꯃꯤ ꯂꯩꯅꯣ? ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯅꯨꯡꯁꯤꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯃꯤ ꯂꯩ ꯄꯟꯕ ꯌꯥꯗꯦ ꯃꯤ ꯂꯩ ꯄꯟꯒꯅꯣꯕ. ꯃꯤ ꯂꯩꯗꯣꯏꯅꯦ ꯌꯥꯝ ꯄꯟꯅꯤꯡꯉꯦ. ꯑꯗꯨ ꯇꯥꯊꯝꯕ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯅꯪ ꯀꯅꯥꯝ ꯍꯥꯏꯗꯣꯛꯀꯅꯨꯀꯣ. ꯍꯥꯏꯌꯣ ꯑꯩ ꯅꯪꯅ ꯋꯥ ꯍꯥꯏꯅꯤꯡꯉꯕꯅꯤ ꯈꯪꯉꯦ ꯍꯥꯏꯔꯛꯑꯣ. ꯑꯗꯨꯕꯨꯔꯣ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜꯒꯤ ꯐꯪꯁꯟꯗ ꯂꯥꯛꯄ ꯗꯤꯁꯤꯄꯨꯔꯤꯗꯣ ꯈꯪꯉꯤꯗꯅ? ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒꯤꯅꯦ ꯃꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯇꯁꯣꯛ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯌꯦꯕ. ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇ ꯐꯥꯎꯕ ꯂꯥꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯌꯤꯡꯕꯤꯗꯣ ꯈꯪꯉꯤꯗꯅ? ꯑꯗꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ? ꯑꯌꯤꯡꯕꯤꯗꯣ ꯗꯤꯁꯤꯄꯨꯔꯤꯒꯤ ꯁ꯭ꯄꯤꯆ ꯊꯥꯔꯨꯕꯗꯒꯤꯅꯦ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯅꯥ ꯑꯗꯨꯝ ꯍꯦꯟꯖꯟꯈ꯭ꯔꯕ. ꯗꯤꯁꯤꯄꯨꯔꯤꯗ ꯉꯥꯎꯕ ꯅꯠꯇꯕ ꯁ꯭ꯄꯤꯆꯇꯨꯗ ꯉꯥꯎꯔꯤꯕ. ꯁ꯭ꯄꯤꯆꯇꯨꯗ ꯉꯥꯎꯔꯤꯕ. ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯇꯩꯕꯪꯒꯤ ꯆꯠꯅ ꯄꯊꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯃꯥꯁꯤ ꯃꯤ ꯑꯣꯏꯔꯔꯣꯏ. ꯑꯗꯨꯅꯅꯦ ꯏꯕꯥꯅꯤ ꯆꯪꯗꯅ ꯗꯤꯁꯤꯄꯨꯔꯤ ꯃꯁꯛ ꯈꯪꯍꯟꯗꯅ ꯑꯌꯤꯡꯕꯗ ꯗꯤꯁꯤꯄꯨꯔꯤ ꯁꯝꯇ ꯁꯦꯝꯁꯦꯕ. ꯑꯁꯤꯔꯥ ꯅꯥꯇꯩ ꯆꯥꯗꯋꯥꯏꯗ ꯁꯤ ꯅꯨꯄꯥ ꯃꯁꯥ ꯈꯪꯗꯅ ꯅꯨꯄꯤ ꯁꯦꯝꯁꯦ ꯍꯥꯏꯕꯁꯤꯕꯨ ꯍꯌꯦꯡ ꯐꯠꯇꯅ ꯇꯧꯊꯣꯛꯑꯒ ꯅꯥꯇꯩ ꯆꯥꯏꯗꯕ ꯁꯤ ꯍꯌꯦꯡ ꯆꯩꯔꯥꯛ ꯑꯃꯨꯛ ꯌꯧꯅꯤꯀꯣ ꯑꯩ ꯉꯝꯃꯣꯏꯀꯣ. ꯁꯤ ꯃꯕꯨꯡ ꯌꯥꯝ ꯁꯥꯊꯤꯕꯁꯨ ꯑꯩ ꯉꯝꯃꯣꯏ. ꯃꯕꯨꯡ ꯌꯥꯝ ꯁꯥꯊꯤꯕꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯦꯕ. ꯑꯩ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯒꯦ ꯗꯤꯁꯤꯄꯨꯔꯤ ꯄꯣꯔꯩꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯑꯌꯤꯡꯕꯤꯗ ꯄꯤꯗꯧꯔꯤꯅꯦ. ꯑꯗꯨꯅꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯒꯟꯖꯥ ꯊꯛꯄ ꯀꯕꯤ ꯃꯥꯟꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯏꯔꯛꯀꯅꯨ. ꯈꯔ ꯏꯁꯇꯦꯟꯗꯔ ꯂꯩꯕ ꯒꯠ ꯂꯩꯕ ꯈꯜꯂꯨ ꯏꯔꯣꯑꯣ ꯊꯦꯡꯉꯦꯕ. ꯑꯩ ꯉꯝꯃꯣꯏꯕ ꯑꯩꯒꯤ ꯍꯣꯝ ꯃꯦꯟ ꯃꯥꯟ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯉꯝꯃꯣꯏꯕ. ꯑꯩ ꯅꯉꯣꯟꯗꯒꯤ ꯀꯩꯝ ꯇꯧꯈ꯭ꯔꯦ ꯅꯪ ꯀꯩꯝꯇ ꯈꯪꯖꯤꯜꯂꯦꯇ ꯁꯥꯍꯜꯂꯤꯁꯤ ꯀꯩꯅꯣ? ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯉꯥꯏꯈꯣ ꯅꯪ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯑꯗꯨ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯔꯤꯕꯤ ꯆꯥꯔꯦ ꯆꯥꯃꯤꯟꯅꯔꯤꯕ ꯀꯣꯏꯃꯤꯟꯅꯔꯤꯕ ꯃꯤꯀꯨꯞ ꯑꯃꯇ ꯎꯗꯕꯗ ꯂꯩꯕ ꯉꯝꯗꯦ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒꯅꯤ ꯍꯥꯏꯅꯔꯤꯕꯤ ꯑꯗꯨ ꯅꯨꯡꯁꯤꯕꯤ ꯅꯃꯥꯟꯅꯕꯤꯗꯨꯗ ꯅꯪꯅ ꯁꯥꯟꯅꯒꯦ ꯈꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯥꯊꯝꯕ ꯑꯩꯒꯤꯁꯤ ꯃꯉꯣꯟꯗ ꯁꯥꯟꯅꯒꯦ ꯈꯟꯕ ꯅꯠꯇꯤꯌꯦ. ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ. ꯅꯪ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯎ ꯐꯥꯎꯕ ꯂꯥꯏꯔꯤꯛꯀꯤ ꯃꯅꯥꯛꯇꯗ ꯂꯩꯕ ꯀꯅꯥꯃꯠꯇ ꯂꯣꯏꯅꯅꯤꯡꯗꯕ ꯀꯅꯥꯃꯠꯇꯒ ꯇꯤꯟꯅꯅꯤꯡꯗꯕ. ꯇꯥꯊꯝꯕ ꯑꯦꯀꯥꯗꯃꯤꯛ ꯀꯦꯔꯤꯌꯔꯗ ꯐꯔꯕꯁꯨ ꯁꯣꯁꯤꯌꯦꯜ ꯒꯦꯗꯔꯤꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯤꯁ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯣ ꯃꯤ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯏꯕꯥꯅꯤ ꯆꯪꯗ꯭ꯔꯗꯤ ꯗꯤꯁꯤꯄꯨꯔꯤ ꯁꯝꯇ ꯁꯦꯝꯁꯦ ꯍꯥꯏꯕ. ꯅꯍꯥꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗꯁꯨ ꯑꯩꯅ ꯏꯁꯩ ꯁꯛꯇꯕ ꯌꯥꯔꯣꯏ ꯅꯪ ꯖꯒꯣꯏ ꯁꯥꯗꯕ ꯌꯥꯔꯣꯏꯅ ꯅꯝꯗꯅ ꯏꯁꯩ ꯁꯛꯂꯤꯗꯣ. ꯍꯣꯏ ꯏꯁꯩ ꯁꯛꯏꯅꯦ ꯃꯥ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦꯕ. ꯑꯗꯨ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀോ. ꯅꯪ ꯉꯝꯃꯔꯣꯏ? ꯉꯝꯃꯣꯏꯕ. ꯅꯪ ꯇꯁꯦꯡꯅ ꯉꯝꯃꯔꯣꯏ? ꯑꯁ ꯅꯪ ꯁꯥꯎꯔꯣꯏ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ. ꯅꯪ ꯏꯔꯔꯣꯏꯀꯣ? ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ. ꯌꯥꯔꯦ ꯄꯤꯔꯣ. ꯌꯥꯔꯦ ꯄꯤꯔꯣꯕ. ꯅꯪꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕ. ꯑꯗꯨ ꯈꯔ ꯊꯨꯅ ꯌꯥꯔꯦ ꯏꯔꯒꯦ. ꯄꯥꯈꯪ ꯑꯃꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯗ ꯍꯥꯏꯕ ꯋꯥꯍꯩ ꯅꯠꯇ꯭ꯔꯣ? खर फजब वही वता खलु को अमंबद सलंब ऐसे अरंब मंगाल अम उरुरे पुनिंग मसे कया द लांगतकनरिबा ताइबंगी निंगथीब खंगलकपदा पोइरई तातंबा ओइ मा कुपस कसा हेलो अमगी नुसिबनो मसिबोइबु करम कांद कोई फंगदेनो ना एरा निपान नंग कोई गेदा 이까의 기쁨을 다루어가 풍이 와스베 있다 봉독했어요. 그리고뭐 TV 하이너스에 그냥 끝내고. 소페 이까이번 능가니 칼리바 와버시가 봉독되는 애이버 풍이에 와버시 까르면 해리.
ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯂꯥꯡꯇꯛꯅꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯈꯤꯅꯤ ꯂꯣꯌꯨꯝꯕ ꯀꯔꯤ ꯅꯥꯟꯊꯣꯛꯈꯤꯗꯧꯔꯒꯦ ꯍꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯤꯗꯨꯕꯨ ꯀꯔꯤ ꯅꯨꯃꯤ ꯂꯣꯌꯨꯝꯕ ꯑꯍꯤꯡꯕꯤ ꯀꯗꯣꯝꯗꯒꯤꯅꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯩꯕꯨꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯉꯨꯕꯅꯦ ꯑꯣ ꯑꯗꯣ ꯑꯆꯤꯛꯄꯁꯤꯗ ꯀꯔꯤ ꯈꯜꯂꯝꯃꯤꯅꯣ ꯍꯩꯃꯥ ꯆꯠꯂꯁꯤ ꯂꯥꯎꯗꯅ ꯀꯔꯤ ꯑꯁꯤꯟꯕ ꯂꯩꯍꯧꯒꯦ ꯑꯁꯤꯟꯕꯕꯨꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯍꯧꯗꯦꯗ ꯑꯗꯨꯗꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯤꯗꯅ ꯂꯣꯌꯨꯝꯕ ꯅꯪꯁꯦ ꯃꯍꯧꯁꯥꯒ ꯑꯁꯤꯛꯄꯒꯗꯤ ꯌꯥꯝ ꯉꯧꯒꯜꯂꯦ ꯌꯥꯔꯣꯏꯀꯣ ꯅꯪ ꯑꯍꯤꯡꯕꯤ ꯂꯥꯞꯇꯛꯅ ꯎꯔꯤꯕ ꯍꯩꯕꯣꯛꯁꯤꯡꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯉꯁꯤꯁꯨ ꯑꯩ ꯍꯤꯡꯂꯤ ꯍꯥꯏꯅ ꯂꯦꯞꯂꯤꯕꯁꯦ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯗꯣꯛꯇꯔ ꯀꯃꯜꯅ ꯃꯐꯝ ꯑꯁꯤꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯈꯤꯕ ꯅꯪꯗꯤ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯖꯔꯕꯁꯨ ꯁꯩꯇꯗ ꯈꯔ ꯉꯥꯎꯗꯥꯏꯅꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯃꯥꯙꯕꯤꯒꯤ ꯀꯠꯊꯣꯛꯄ ꯃꯔꯨꯞꯀꯤ ꯇꯦꯡꯕꯥꯡ ꯍꯩꯕꯣꯛꯁꯤꯡꯒꯤ ꯐꯖꯕ ꯔꯥꯁ ꯃꯟꯗꯜꯒꯤ ꯅꯤꯡꯊꯤꯖꯕ ꯗꯣꯛꯇꯔ ꯀꯃꯜꯗꯤ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯊꯝꯕꯤꯔꯝꯕ ꯈꯨꯗꯣꯜꯁꯤꯡ ꯑꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯡꯗꯨꯅ ꯂꯩꯍꯧꯔꯅꯤꯀꯣ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯋꯥꯔꯤꯗꯁꯨ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯁꯇꯤ ꯈꯣꯡꯅꯥꯡꯒꯤ ꯋꯥꯔꯤ ꯂꯤꯟꯊꯣꯏ ꯉꯝꯕꯤꯒꯤ ꯋꯥꯔꯤ ꯃꯇꯝ ꯆꯨꯞꯄꯒꯤꯅꯦ ꯀꯅꯥꯅ ꯃꯤꯔꯥꯏꯕ ꯌꯥꯒꯗꯒꯦꯅꯦ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯍꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯂꯩꯃꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃ ꯀꯥꯏꯅꯈꯤꯅꯤ ꯅꯤꯡꯁꯤꯡꯕꯒꯤ ꯋꯥꯡꯃꯗ ꯂꯩꯅꯈꯤꯅꯤꯀꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯀꯥꯎꯈ꯭ꯔꯕꯁꯨꯅꯦ ꯑꯩꯗꯤ ꯀꯥꯎꯕꯤꯔꯣꯏ ꯃꯔꯨꯞ ꯃꯄꯥꯡꯗꯒꯤ ꯍꯦꯟꯕ ꯂꯟꯕꯨ ꯀꯗꯥꯏꯗ ꯐꯪꯂꯨꯒꯗꯒꯦ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯂꯟꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯒꯤꯅꯤ ꯃꯁꯥ ꯈꯛꯇꯒꯤꯅꯤꯗ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯨꯡꯁꯤꯕꯁꯨ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯗꯨꯁꯨ ꯃꯤꯑꯣꯏꯕꯗ ꯄꯤꯕꯤꯕ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜ ꯑꯃꯅꯤ ꯑꯁꯦꯡꯕꯅꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯁꯤ ꯌꯧꯅ ꯁꯦꯔꯤꯌꯁ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯐꯔꯦ ꯐꯣꯡꯗꯣꯛꯇꯅ ꯂꯩꯕ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕꯗꯤ ꯉꯥꯡꯊꯣꯛꯂꯒ ꯈꯔ ꯌꯥꯡꯉꯤ ꯍꯥꯏꯅꯩ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯑꯋꯥꯕꯁꯦ ꯉꯥꯡꯊꯣꯛꯂꯒ ꯈꯔ ꯌꯥꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨ ꯑꯩꯅ ꯅꯣꯏꯗꯤ ꯁ꯭ꯋꯥꯏꯗ ꯇꯨꯃꯤꯟꯅ ꯀꯩ ꯀꯣꯜꯂꯣꯜꯂꯒ ꯂꯩꯔꯤꯕ ꯑꯩꯅꯗꯤ ꯀꯥꯟꯇꯤꯟꯗ ꯑꯃꯨꯛ ꯆꯪ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯃꯨꯛ ꯆꯪ ꯊꯤ ꯊꯤꯔꯨꯔꯤ ꯅꯣꯌꯨꯝꯕ ꯑꯩꯈꯣꯏ ꯑꯏꯪꯕꯤꯁꯦ ꯍꯟꯗꯛꯇꯤ ꯏꯪꯉꯣꯏꯗꯣꯔꯤꯕ ꯀꯩꯅꯣꯝ ꯇꯧꯏꯀꯣ ꯑꯩꯉꯣꯟꯗ ꯇꯧꯔꯒꯦ ꯍꯥꯏꯗꯨꯀꯣ ꯅꯠꯇꯦ ꯀꯔꯤꯒꯤꯅꯦꯕ ꯊꯤꯔꯨꯔꯤꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯏꯁꯩ ꯑꯃꯈꯛꯇꯪ ꯈꯛ ꯁꯛꯄꯗ ꯗꯤꯁꯤ ꯐꯥꯎ ꯉꯥꯎꯔꯁꯤꯅꯗꯤ ꯏꯁꯩ ꯇꯔꯥ ꯁꯛꯑꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯤꯁꯇꯔ ꯃꯈꯩꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯂꯣꯏ ꯐꯨꯅꯕ꯭ꯔꯥ ꯀꯅꯥ ꯈꯪꯉꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯉꯔꯥꯡꯗꯣ ꯗꯤꯁꯤ ꯄꯣꯏꯔꯩꯗꯣ ꯑꯩꯒ ꯊꯦꯡꯅꯩꯌꯦ ꯃꯥꯅ ꯑꯌꯨꯛꯇ ꯍꯔꯥꯎꯕꯁꯤꯗꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯃꯥꯅ ꯊꯥꯒꯠꯄꯁꯤꯗꯤ ꯑꯁ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯌꯥꯝ ꯆꯪꯈꯣꯜꯂꯤ ꯌꯥꯝ ꯐꯖꯩ ꯃꯥꯅ ꯁꯛꯇꯣꯔꯛꯄ ꯏꯁꯩꯗꯨꯒ ꯌꯥꯝ ꯆꯥꯅꯩ ꯈꯪꯅꯅꯤꯡꯉꯤ ꯀꯥ ꯍꯥꯏꯅ ꯏꯕꯦꯝꯃ ꯑꯁ ꯅꯪꯕꯨ ꯊꯥꯒꯠꯄꯁꯤ ꯊꯥꯒꯠꯄ ꯌꯥꯕ ꯊꯥꯒꯠꯂꯒꯅꯦ ꯃꯥꯒꯤ ꯒꯥꯔꯤꯗꯒꯤ ꯇꯨ ꯂꯥꯏꯔꯤꯛ ꯑꯃ ꯁꯠ ꯂꯧꯊꯣꯛꯑꯒꯅꯦ ꯅꯉꯣꯟꯗ ꯄꯤꯕꯤꯌꯨ ꯄꯤꯔꯛꯏꯕ ꯁꯦ ꯄꯥꯏꯁꯜꯂꯨꯁꯦ ꯁꯦ ꯄꯥꯏꯁꯜꯂꯨ ꯏꯕꯦꯝꯃ ꯅꯨꯡꯁꯤꯅꯕ ꯑꯍꯥꯟꯕ ꯍꯧꯕꯁꯤꯗꯤꯅꯦ ꯌꯥꯝ ꯏꯀꯥꯏꯒꯜꯂꯦ ꯍꯥꯏꯅꯕꯅꯤ ꯀꯥꯏꯔꯨꯅꯨ ꯄꯥꯏꯁꯜꯂꯨꯁꯤ ꯄꯥꯏꯁꯜꯂꯣꯕ ꯄꯥꯏꯁꯜꯂꯨꯁꯤ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯀꯌా ꯄꯤꯔꯒ ꯂꯩꯔꯨꯔꯤꯅꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅꯦ ꯂꯥꯏꯔꯤꯛ ꯃꯅꯨꯡꯗꯨꯗ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯏꯈꯤꯅ ꯍꯥꯏꯔꯛꯄꯅꯤ ꯅꯪꯒꯤ ꯀꯥꯗ ꯆꯪꯉ ꯄꯥꯖꯔꯨꯔꯣ ꯉꯔꯥꯡꯅ ꯄꯤꯕꯤꯕ ꯌꯥꯔꯕꯅꯤ ꯏꯕꯦꯝꯃ ꯈꯨꯗꯤ ꯂꯥꯏꯔꯤꯛ ꯐꯕꯤꯅꯤꯅ ꯂꯥꯏꯔꯤꯛ ꯃꯅꯥꯛꯇ ꯍꯦꯟꯇꯣꯛꯇꯦꯗꯣ ꯌꯦꯠꯄꯤꯅꯤꯡꯗ꯭ꯔꯕ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯃꯤꯁꯛ ꯑꯃꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯏꯪꯒꯤꯠ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯛꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯗꯨꯅꯦꯕ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯃꯤ ꯁꯥꯟꯅꯕꯤꯗꯨ ꯑꯩꯉꯣꯟꯗ ꯃꯍꯧꯔꯛꯏꯔꯥ ꯍꯩꯃꯥ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯕꯣ ꯑꯗꯨ ꯄꯤꯔꯣ ꯂꯥꯏꯔꯤꯛ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯄꯤꯔꯣ ꯄꯤꯔꯣꯕ ꯉꯥꯏꯈꯣꯕ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯍꯣꯏ ꯏꯕꯦꯝꯃ ꯂꯣꯜꯂꯅꯣ ꯅꯊꯃꯣꯏ ꯃꯅꯨꯡꯗ ꯂꯣꯜꯂꯕꯁꯨ ꯃꯥꯏꯊꯣꯡꯗꯨꯗ ꯃꯃꯤ ꯇꯥꯔꯦ ꯑꯇꯝꯕ ꯂꯥꯏꯔꯤꯛ ꯅꯠꯇꯕ ꯇꯝꯗꯕ ꯂꯥꯏꯔꯤꯛ ꯈꯔꯁꯨ ꯄꯥꯕ ꯇꯝꯃꯨ ꯑꯍꯤꯡꯕꯤ ꯑꯃꯝꯕꯗ ꯆꯠꯂꯝꯕ ꯑꯩꯁꯦ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯎꯔꯨꯔꯦ ꯄꯨꯛꯅꯤꯡ ꯑꯁꯤ ꯀꯌꯥꯗ ꯂꯥꯡꯇꯛꯅꯔꯤꯕ ꯑꯋꯥꯡꯒꯤ ꯅꯤꯡꯊꯤꯕ ꯃꯁꯛ ꯈꯪꯂꯛꯄꯗ ꯄꯣꯏꯔꯩ ꯂꯝꯕꯣꯏꯕꯁꯤꯗꯤ ꯁꯅꯥ ꯈꯨꯜꯂꯕꯗꯤ ꯃꯁꯝ ꯅꯥꯟꯊꯩꯗꯣ ꯍꯦꯛ ꯆꯨꯝꯃꯤꯗꯅ ꯑꯁ ꯑꯩꯈꯣꯏꯗꯗꯅꯤꯅꯦ ꯑꯁꯨꯝꯕꯁꯦ ꯍꯦꯛ ꯊꯣꯛꯇꯕ ꯄꯥꯈꯪ ꯑꯔꯤꯕꯅ ꯃꯁꯝ ꯃꯅꯦꯔꯣꯡꯕ ꯁꯪꯒ ꯍꯞꯇꯥ ꯑꯃ ꯁꯪꯉ ꯍꯦꯛ ꯂꯥꯛꯀꯨꯝ ꯇꯧ ꯀꯃꯥꯟꯗꯨꯅ ꯖꯤꯞꯁꯤ ꯃꯅꯨꯡꯗꯤ ꯃꯉꯛꯇ ꯊꯤꯟꯗꯣꯛꯑꯒ ꯃꯤꯡꯉꯦ ꯍꯪꯉꯝꯒꯨꯝ ꯇꯧ ꯀꯥ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯕ ꯅꯨꯄꯤꯅ ꯀꯥ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯕ ꯅꯨꯄꯥꯒ ꯈꯪꯅꯩ
lambi da sakan nu pi na lambi da sakan nu pa da sian gali da sungre da Mele, ay susalamag. ngai khu lo yum ba hai swai bani ko ye ing bi se di si poi dai uru badi gi ma wa khal sai dau au da no i ko Yang bay. Mahak matam supada laibak phabido siya. adu ne ba ai khoi myam sang da ne ma gi tung gi pun si da yai phana ba ai khoi pun nam ta phun na si maru ko mo ne ko Mane, ako'y puno ng marum na. Ako'y puno ng marum na pangatani. lo yum ba nang kai do re ha nang kai do re ge ba Kasi daw deda. Nung siya sana, nung likiklat pa. Tero ba at iyagi masiyamada nung tangkublat pa. Ang agpunati tayo ng gisa na binag ko. si dia ai su sa lo ge ai sa ga nong tong sele hatta ki tha se ni ngong na ba tha oi da ma le ai sele Leon ba? Nang diwaso, nang di pangda ba ne? Nang di milamda ba ne? Milamda ba nang itamoy da? Karigi nang siba pa uri? Karigi ayat pa pining uri? Ponggog lang yung maagi mapamda ng siya ina. Ado po, ay hinang siba sidi. Matamso pagingin na lumaktamban eh. Lamma pugaling ang kayari ano ay sasano. May da ko'y mahiroi sa sabi ko yung singkong se. May bakit hunggo may tupaga ko yung sinbajapag sa lepse. Mayam di kanum na bayay. Ay di, labar buling ki maho patan na kami. Lo, sang jelo. Ay ko'y chama se lo. Hochen sang jelo. Sabi sa si mayang kung ilang holi sinang lang. Ilang tiba tanaro. Ay, chalo. Si mang na level guys ka kalo. Oh. Chalo. Sa, ay tamban. Ay, hambalo ge, yo tamjiro yo. Ilang sakla di para pudi taba. Chalo. Sa ray bukaw biro bro. Nasi laman kumdare. Chalo. Ay mang kau chalo. Era sa, akong yung may tsakaraga. Kung singay dyan mahugera. Nangay na pasna hay sinang yaroy. Sargi gari sila si kada siya mo Ay, yan. kakalo di kakatabre. Ka. Tamo. Tamo kam ay mo tamo. Ay, nangi phone lo lokap pena to rone. Tamo ay kana ni tamo. Musik. Khangde tamo na nausi. Master sida loisan ge kan mane karam sahida loido na haibang te tamo. Stop bro. Kay tamo jo je ESP hoina. Impal whiskey ESP hoina. Hoy tamo. Para kano namthi. Som he tamo. Kay karam ta. Ay husi leri mo ko tamo. Ay tamo da haisen ningra ba. Nuai gitu. Keno ni, aina su noma tamo da haipet hai kiba. Koi keno to. Aina noma kamando mai ka muka. Teman, asik kali je kakalo. Ay nang model bangun tu nak macam. Tamo. Asik kakalo. Waro buya di tamo ngakang lai lau jere tamo. Thank you tam jere tam. Mari. Direct shower sal uno pare. La. Kau itu. Ai muri lai ne. Ai yes pi uno de lo. Teman nang sini dia. Ay nang na tahu yang ini cuma pagi itu kan. Dah agak besar sama nasi kan. Sabi. tarba thana phari ro Kano nang khali ja. Ai som chakhi kana hai. Na nai tung koi ni nirji kai gino. kariya Wari ki wani da. Na nai pam jai nung si jai khang ba kui re khang ba bi ma. e thana me amsre bolibon thom lok thomi ki tare kanbiru ro ge la guys nang pam dre lai bu khalu ro nang na Skhange ke droge na buri da ning yu chi ma no dong phong bo. Ai ne so bui dong sin na te. kariya hausi da kariba ha is
ꯉꯥꯝꯗꯅ ꯁꯝꯃꯅꯤꯔꯛ ꯁꯪꯕ ꯅꯪꯁꯤ ꯑꯩꯅ ꯅꯨꯡꯁꯤꯗꯧꯔꯤꯕ 예제 호흡이 상관해 제 호흡 들고 상가들어 ꯑꯦ ꯃꯁꯤꯗꯤꯕ 지마 상브라 아이 칼레 봐봐 아이 너희 강자니 낭이 나 터모이다 낭 와클나 칼리바 닝이버도 예. 진바나 탁 봉도 이스. 아이는 랩피 ꯃꯁꯤꯗꯤ ꯃꯁꯦ ꯐꯩ ꯉꯁꯤꯗꯤ ꯅꯪ ꯈꯪꯉꯤꯗꯅ ꯁꯥ 그이 마도 그이 ꯄꯁꯪꯋꯥꯟ 어이 ꯁꯤ ꯂꯧꯕꯤꯌꯨ ꯑꯗꯨꯒꯅꯦ ꯃꯁꯤ ꯏꯃꯥꯡꯗ ꯇꯅꯩꯈꯥꯏꯌꯣ 예스비 까리기 부생을 하다 받아보잖아 너 머리 살로니까 너 야네 시 ꯂꯧꯕ ꯑꯝꯇ ꯅꯩꯊꯠꯂꯣꯕ 야네 ꯃꯁꯦ 어디 아이씨 그래 다 봐야 돼 투에 ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ 야네 ꯑꯝꯇ ꯂꯧꯕꯁꯦ ꯐꯨꯕꯁꯦ 너디 실기 와폰 너디 ꯁꯦꯡꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤ 근데 아이씨 그래 다 봐야 돼 투에 마땅 지내네 방만 잡으시더네 어두가 생기 던졌어 나수나 투어 냉겨봐 ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯃꯥꯅ ꯄꯠꯊꯔꯛꯏꯁꯤꯅ 강그러멜레 노마 멜레이부 우르브 누미뚜다기에 아이디 아톰 아이가 야그럽다 강그러멜레 누시 가봐이 와 빠르 풍곡부 승엄다봐 풍곡으로 가면 타모에 못 가hen 미런 거다 나 멜레 스와이드 숨 강나버디 야르뻔이다 사 이 미기 타모이 투가이버디 ngam자로 있고 미기 빨리버 타모이 시디네 아마 극당니 어두보 아이 미기 서루 파우드 투디액방 ngam니 받자이 해 누시바 서루 요래 em selfie nungu program tarke aisele 시땀 덤니 가비랑 콩업디에 나나라 마똥이 나오러나 따탄바 까리기노 너는 루마스나 상천천천짜리시 까리기노 봐 까리기노 봐 어이 난 칼리가 아이 로이 강이네 아이 로이 강이네 봐봐 아이 로이 강이 아닌 봐 남이 아닌보다 하이로 어디 하이로 오게 들어게 하이쇼 하이버니 따탄바 마사디 이바는지 파기 그 뽕앙당 앙너리 마시디 이바네 이거 왬다 칸느시바 아도 이반이 그 와이 사세봐 양 꽃한 너로시 간대봐 난 타모이다 칼리가 로이 강이 난 입증 너는 너기 동 떠일래 생만에 아이 숭종쇼로이 난 봉들어와 너기 동 떠이 발짝 벌리피 하이로 아이나 따탄바나 앙기바 하이키바 마얌도 난 파기 도르미 강해미 따탄바누 파비유 부비유 간 하이키바 마얌도 난 파기 도르미 강해봐 많아서 이거 너시 부부가 뭐해봐 와리 얌래해봐 아인 할수 아무것도 저리 난기도 먹더네 담바라이나 발짝 벌리피 하요 까리기노 홍도레 루도래 따탄바 그도르게 누가 야이 불러봐라 아이 비오목이 깜다위 아니 심어서 힉타라 쌀크레드나 모이는 칼리부 메일레 인고도 따라이따라이는 사나방 없니가 현절리게 칼리 아디시부 다 뿌리는 거 마니네 마치사가 마치나요 마침내 받는 내 이게 것이 사나기 용고마세 내가 타게 하게 라라라 그래 나 뿌리야 나 까돔덕이니 다 타스되나 낭래 뭐 무슨 상인이네 그래 보이드나 아그 숨라문이다 노래 어제부터 할라니 예 아이디 까우까우이 그래겠네 나한기 라이릭도 아잉미데 삐 아 아잉게 하디 능기야 에뮤기 베스트 프렌드 홀, 홀, 어 파이파이 마나 하라우자버시디 잉바 깜 농아이 아도 다뿌리 마나 하이버네 다뿌리가 사카사카 오나라가 다뿌리데기 노레스 카르수 롱닝니 다뿌리기 와리 사가다부스 얌레이나 하이도네 달레이 그이노 하시고 앵원에 노레스 롱니 해봐 다뿌리디 노레스 롱고다부 얌레이나 하이레리 후직다수 하이레르머니 아도 까롬자 카자노 멜레 그이노 이디 마가 좀 그지 워리주 사나디 그이노 만나 앵원에 노레스 롱니 하시고 콩디 아이기 오나마 고딩이네 다뿌리감 또 오나 할로 아이 몽고딩이 노레스 타고다블레이 마가 와리 사가다블레이 시드니 아도 아이 암따 그렇게 낭 노레스 때 비비라 먹고 어이 가래네 낭나 하람네 그냥 그걸로 아이 안 놀아 아도 이 사람이 과 그러니 낭 la
ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯍꯩꯊꯣꯏ-ꯁꯤꯡꯊꯣꯏꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤ ꯅꯣꯂꯦꯖ ꯂꯧꯕꯤꯒꯅꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯅꯣꯂꯦꯖ ꯑꯣꯏꯕꯤꯔꯕꯅꯣ ꯍꯩꯃꯥ ꯀꯗꯥꯏꯗ ꯅꯣꯂꯦꯖꯅꯣ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯍꯣꯏ ꯑꯣ ꯂꯥꯏꯔꯤꯛꯇꯣ ꯁꯥꯔꯅ ꯄꯤꯕꯤꯔꯛꯄ ꯂꯥꯏꯔꯤꯛꯇꯣ ꯌꯥꯝ ꯐꯩꯌꯦ ꯂꯥꯏꯔꯤꯛꯀ ꯃꯔꯨꯞ ꯑꯣꯏ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯜꯂꯤ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯅ ꯁꯨꯝ ꯄꯤꯈꯤꯕꯅꯤ ꯂꯥꯏꯔꯤꯛ ꯃꯅꯨꯡꯗ ꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯁꯨ ꯃꯃꯜ ꯌꯥꯝ ꯂꯩ ꯌꯥꯝ ꯆꯨꯝꯃꯤ ꯑꯐꯕ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯔꯤꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯤꯅꯥ ꯈꯨꯗꯤꯡꯃꯛꯇ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯐꯕ ꯑꯔꯊ ꯂꯩꯕ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯈꯪꯖꯤꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯀꯣ ꯆꯩꯅꯥ ꯈꯨꯗꯤꯡꯃꯛꯇ ꯏꯔꯛꯏꯕꯗꯨ ꯅꯠꯇꯕ ꯑꯃꯗꯣ ꯈꯨꯠꯅ ꯏꯔꯛꯄꯗꯣ ꯈꯨꯠꯅ ꯏꯔꯛꯄꯗꯨꯅ ꯍꯦꯟꯅ ꯌꯥꯝ ꯃꯃꯜ ꯂꯩꯕ ꯈꯨꯠꯅ ꯏꯔꯛꯄ ꯍꯥꯏꯕ ꯍꯣꯏ ꯂꯥꯏꯔꯤꯛꯇꯣ ꯑꯍꯟꯕꯅꯤꯗ ꯌꯥꯅꯤ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯇꯦꯛ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯌꯥꯅꯤ ꯍꯣꯔꯦꯟ ꯑꯃ ꯁꯤꯟꯗꯣꯛꯁꯤꯔꯥ ꯌꯥꯔꯅꯤꯗ ꯑꯣ ꯃꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯡꯗꯅ ꯊꯝꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯍꯛꯆꯥꯡ ꯐꯅꯕ ꯍꯣꯠꯅꯁꯤꯀꯣ ꯍꯛꯆꯥꯡ ꯐꯅꯕ ꯌꯦꯔꯨꯝ ꯊꯛꯑꯦ ꯊꯛꯀꯗꯕꯅꯤ ꯌꯥꯝ ꯅꯍꯥꯟꯁꯨ ꯊꯛꯀꯦ ꯇꯧꯔꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯣ ꯆꯥꯕ ꯊꯛꯄꯗꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯏꯁꯤꯡꯁꯨ ꯂꯨꯝꯃꯒ ꯊꯛꯑꯦ ꯅꯣꯂꯦꯖ ꯂꯧꯕꯤꯕ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯂꯣꯏꯖꯗ꯭ꯔꯤ ꯂꯩꯖꯗ꯭ꯔꯕ ꯈꯔꯒ ꯂꯩꯍꯟꯕꯤꯔꯛꯈꯨ ꯌꯥꯅꯤ ꯌꯧꯖꯈ꯭ꯔꯒꯦꯀꯣ ꯐꯅꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯦ ꯅꯣꯂꯦꯖ ꯂꯧꯒꯗꯕ ꯂꯩꯖꯔꯤꯕ ꯑꯣꯀꯦ ꯑꯦꯅꯤꯋꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯁꯤꯀꯣ ꯑꯩ ꯈꯤꯇꯪ ꯍꯟꯖꯔꯝꯃꯒꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯁꯨ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗꯦ ꯍꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯄꯥꯎ ꯐꯥꯎꯅꯍꯧꯔꯕꯕ ꯀꯗꯥꯏꯗꯩꯅꯣꯍꯦ ꯌꯨꯝꯕꯤ ꯃꯈꯣꯡ ꯌꯨꯡꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯖ꯭ꯋꯥꯔ ꯍꯥꯖꯤꯜꯂꯛꯇꯅ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦꯗꯅ ꯑꯗꯨ ꯃꯦꯂꯦ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦꯅꯦ ꯀꯔꯤ ꯁꯕꯖꯦꯛꯀꯤ ꯃꯇꯥꯡꯅꯣ ꯂꯥꯏꯔꯤꯛꯀꯤ ꯅꯠꯇꯦꯕ ꯂꯥꯏꯔꯤꯛꯀꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯕꯦꯝ ꯃꯥꯔꯤ ꯑꯃꯗ ꯃꯇꯝ ꯃꯥꯡꯉꯝꯒꯨꯝꯁꯤ ꯑꯩ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯒꯗꯕ ꯂꯩꯀꯣ ꯀꯩꯗꯧꯔꯒꯦ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯍꯪꯒꯗꯕ ꯋꯥꯗꯣ ꯀꯣꯛ ꯍꯪꯕ ꯌꯥꯗ꯭ꯔꯥ ꯃꯦꯂꯦ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥ ꯅꯨꯡꯁꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯁꯨ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗꯦ ꯏꯃꯤꯠꯁꯤꯅ ꯃꯥꯒꯤ ꯁꯛꯇꯝꯁꯨ ꯄꯦꯟꯅ ꯌꯦꯡꯕ ꯉꯝꯍꯧꯗꯦ ꯍꯣꯏ ꯕꯦꯝꯃ ꯌꯥꯝ ꯈꯠꯀꯅꯨ ꯑꯦꯛꯖꯥꯝꯁꯦ ꯑꯔꯣꯏꯕ ꯁꯦꯃꯤꯁꯇꯔꯒꯤꯅꯤꯀꯣ ꯍꯌꯦꯡ ꯑꯦꯛꯖꯥꯝꯗꯅꯦ ꯔꯣꯃꯥꯟꯁ ꯗꯥꯏꯂꯣꯛ ꯏꯕ ꯌꯥꯎꯔ ꯌꯥꯝ ꯈꯠꯀꯅꯨꯀꯣ ꯃꯦꯂꯦ ꯅꯪ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯉꯗꯤ ꯑꯝꯇ ꯍꯥꯏꯔꯣ ꯍꯥꯏꯔꯣꯕ ꯅꯨꯡꯁꯤꯕ ꯍꯣꯏ LOVE love ꯍꯥꯏꯔꯛꯑꯣ ꯅꯨꯡꯁꯤꯕ L for lack of sorrow ꯀꯔꯤ ꯑꯋꯥꯕꯒꯤ ꯏꯄꯥꯛ O for ocean of tear ꯀꯔꯤ ꯄꯤꯒꯤ ꯁꯃꯨꯗ꯭ꯔ B for belly of death ꯑꯁꯤꯕꯒꯤ ꯇꯝꯄꯥꯛ E for end of life ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯦꯂꯦ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯋꯥꯕꯗꯒꯤ ꯍꯧꯔꯒ ꯑꯋꯥꯕꯗ ꯂꯣꯏꯅꯕ꯭ꯔꯥ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯏꯕꯦꯝꯃ ꯑꯗꯣ ꯃꯦꯂꯦ ꯅꯪꯅꯦ ꯆꯤꯊꯤ ꯑꯝꯇ ꯄꯤꯕꯤꯒꯦꯔꯥ ꯆꯤꯊꯤꯌꯥ ꯍꯣꯏ ꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯁꯥ ꯍꯛꯆꯥꯡꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯁꯤꯕꯨ ꯑꯩꯈꯣꯏꯅ ꯆꯤꯊꯤ ꯄꯤꯗꯧꯔꯤꯕ ꯍꯟꯊꯅ ꯈꯟꯒꯦ ꯈꯟꯖꯁꯅꯨ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯦ ꯄꯦꯟꯅ ꯐꯣꯡꯗꯣꯛꯆꯅꯕꯅꯤ ꯍꯣꯏ ꯐꯔꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯕꯨꯡꯅꯦ ꯅꯨꯄꯤꯅꯦ ꯍꯥꯏꯔꯕꯗꯤꯅꯦ ꯑꯩ ꯆꯤꯊꯤꯗꯨ ꯄꯤꯔꯒꯦ ꯑꯊꯨ ꯑꯀꯥꯏ ꯄꯥꯎ ꯐꯥꯎꯅꯅꯕ ꯐꯣꯟ ꯑꯃ ꯄꯥꯏꯔꯒꯁꯨ ꯏꯕꯦꯝꯃ ꯈꯨꯗꯤ ꯂꯥꯏꯔꯤꯛ ꯐꯕꯅꯤ ꯐꯣꯟꯗ ꯅꯞꯄꯨ ꯌꯥꯗꯦꯗꯣ ꯍꯣꯏ ꯕꯦꯝꯃ ꯅꯪꯅ ꯈꯪꯉꯣꯏ ꯆꯤꯊꯤꯒꯤ ꯃꯍꯥꯎꯅ ꯑꯃ ꯃꯣꯕꯥꯏꯜꯒꯤ ꯃꯍꯥꯎꯅ ꯑꯃ ꯑꯩꯗꯤ ꯆꯤꯊꯤꯗ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯐꯔꯦ ꯆꯤꯊꯤꯗꯨ ꯄꯤꯔꯣꯁꯦ ꯑꯩ ꯄꯤꯔꯒꯦ ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣ ꯏꯗ꯭ꯔꯤꯕ ꯀꯔꯤꯌꯥ ꯑꯩ ꯀꯥꯗ ꯏꯔꯝꯃꯒꯦ ꯅꯪ ꯆꯪꯉꯛꯑꯣꯀꯣ ꯃꯁꯤ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯇꯝ ꯇꯝꯅ ꯁꯨꯝ ꯑꯣꯜꯂꯦꯅꯦꯍꯦ ꯂꯩꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯗꯥꯄꯣꯏꯗ ꯆꯤꯊꯤꯁꯤ ꯄꯤꯕꯤꯌꯣꯅ ꯄꯤꯔꯛꯑꯒꯅ ꯑꯩꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯍꯣꯏꯗꯦꯍꯦ ꯇꯥ ꯊꯝꯕꯥꯗ ꯐꯖꯅ ꯌꯥꯍꯜꯂꯒ ꯗꯥꯄꯣꯏꯅ ꯄꯤꯔꯛꯄ ꯁꯥꯔꯒ ꯃꯉꯣꯟꯗ ꯑꯩꯅ ꯁꯠ ꯐꯁꯔ ꯂꯣꯏꯗꯨꯕꯣ ꯑꯁꯨ ꯌꯥꯝ ꯂꯥꯏꯕꯁꯤꯕꯨ
ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯕꯣ ꯉꯔꯥꯡꯗꯪ ꯍꯣꯁꯇꯦꯜꯗꯒꯤ ꯂꯥꯛꯑꯦ ꯉꯁꯤ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯌꯦꯡ ꯍꯜꯂꯣꯏꯁꯨ ꯌꯥꯗꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤ ꯏꯃꯥ ꯕꯕꯥꯅ ꯄꯤꯁꯛ ꯄꯤꯅ ꯍꯨꯟꯗꯣꯛꯑꯝꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯥꯖ ꯁꯣꯟꯖꯕ ꯃꯇꯝ ꯌꯧꯔꯛꯄꯁꯤꯗ ꯑꯩꯅ ꯁꯤꯜꯂꯤꯕꯁꯤ ꯍꯥꯟꯅ ꯍꯥꯏꯗꯦ ꯀꯥꯏꯅ ꯃꯥꯅ ꯍꯌꯦꯡ ꯋꯥꯔꯧꯔꯛꯀꯗ꯭ꯔꯥ ꯉꯁꯤ ꯐꯥꯎꯗ ꯃꯕꯨꯡꯉꯩꯅ ꯍꯥꯏꯕꯗ ꯏꯜꯂꯨꯗ ꯂꯥꯛꯄ ꯏꯆꯟꯅꯤ ꯋꯥꯔꯧꯔꯣꯏ ꯁꯤ ꯄꯣꯏꯔꯩꯗꯨꯕꯨ ꯑꯩ ꯐꯣꯟ ꯇꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯍꯜꯂꯣ ꯑꯪꯀꯜ ꯗꯤꯁꯤ ꯁꯥꯏꯕꯕꯨ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯊꯣꯛꯈ꯭ꯔꯕ ꯑꯣ ꯑꯩ ꯁꯤꯗ ꯑꯩꯅ ꯀꯧꯕꯗ ꯑꯩꯅ ꯉꯥꯏꯖꯕ ꯑꯣ ꯂꯥꯛꯑꯦ ꯂꯥꯛꯑ ꯃꯥꯅꯦ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯔꯦ ꯇꯥꯃꯣꯏ ꯇꯥꯃꯣ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯑꯥꯔꯖꯦꯟ ꯑꯣꯏꯅ ꯑꯣꯐꯤꯁꯇꯒꯤ ꯗꯥꯏꯔꯦꯛ ꯂꯥꯛꯆꯔꯕꯅꯦ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯒꯦꯅꯣ ꯅꯪꯅ ꯗꯤꯁꯤ ꯑꯣꯏꯈꯤꯕꯗꯒꯤ ꯑꯩꯁꯤ ꯑꯝꯇ ꯎꯅꯕ ꯐꯪꯗꯕ ꯑꯗ ꯑꯩꯅ ꯀꯩꯅꯣꯝꯁꯨ ꯇꯥꯟꯅꯅꯤꯡꯕꯗꯒꯤ ꯍꯣꯏ ꯇꯥꯃꯣ ꯅꯪꯕꯨ ꯑꯩꯅ ꯁꯤꯗ ꯀꯧꯕꯅꯤ ꯌꯥꯏ ꯇꯥꯃꯣ ꯑꯗꯣ ꯅꯪꯅ ꯗꯤꯁꯤ ꯑꯣꯏꯔꯛꯄꯁꯤꯗꯩꯗ ꯅꯪ ꯍꯥꯟꯅ ꯑꯣꯏꯗ꯭ꯔꯤꯉꯩꯒ ꯍꯧꯖꯤꯛ ꯑꯣꯏꯔꯛꯄꯒ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯏꯗꯣꯛꯅ ꯍꯦꯟꯗꯣꯛꯅ ꯑꯩꯗꯤ ꯊꯑꯣꯏꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯅꯣꯂꯦꯖ ꯈꯔ ꯂꯧꯔꯒ ꯁꯨꯝ ꯗꯦꯚꯂꯞ ꯑꯣꯏꯅꯕ ꯑꯩꯅ ꯁꯨꯝ ꯍꯣꯠꯅꯖꯔꯤꯌꯦ ꯇꯥꯃꯣꯅ ꯍꯥꯏꯒꯗꯕꯗꯤ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯑꯃꯠꯇ ꯑꯣꯏꯕ ꯃꯤꯌꯦꯡ ꯅꯪ ꯌꯦꯡꯒꯗꯕꯅꯤꯀꯣ ꯄꯣꯏꯔꯩ ꯍꯣꯏ ꯇꯥꯃꯣ ꯇꯥꯃꯣ ꯍꯥꯏ ꯏꯆꯟꯅꯨꯄꯤꯁꯦ ꯑꯗꯨ ꯂꯥꯛꯏꯅꯦ ꯍꯥꯏ ꯁꯤ ꯂꯩꯅꯦ ꯇꯥꯃꯣꯁꯤ ꯂꯩꯅꯦ ꯆꯂꯥꯛꯑꯣ ꯍꯣꯁꯇꯦꯜꯗ ꯂꯥꯛꯑꯦ ꯃꯦꯂꯩ ꯃꯦꯂꯩ ꯉꯁꯤ ꯑꯃꯨꯛ ꯍꯟꯅꯦ ꯐꯤꯔꯣꯜ ꯂꯨꯕꯅ ꯇꯧꯔꯤꯁꯤꯗꯤ ꯁꯤꯕꯨ ꯑꯌꯥꯝꯕ ꯃꯤ ꯑꯉꯥꯡꯗꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯕ ꯅꯠꯇꯦꯗ ꯍꯦ ꯂꯥꯛꯑꯣꯅꯦ ꯍꯦꯛꯁꯤ ꯂꯩꯅꯦ ꯍꯥꯎ ꯑꯩ ꯂꯥꯏ ꯄꯣꯠꯁꯤꯡꯗꯣ ꯂꯣꯏ ꯁꯨꯔꯕ꯭ꯔꯣ ꯁꯨꯔꯤꯅꯦ ꯂꯣꯏ ꯌꯣꯝꯃꯤꯅꯦ ꯁꯨꯔꯗꯤꯅꯦ ꯄꯣꯠ ꯆꯩꯗꯣ ꯂꯧꯊꯣꯛꯔꯣ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦꯕ ꯑꯁ ꯉꯥꯏꯈꯣ ꯅꯪ ꯋꯥꯔꯤ ꯑꯝꯇ ꯐꯖꯅ ꯈꯟꯅꯈꯤꯁꯦ ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯀꯩꯗꯧꯔꯒꯦ ꯑꯩ ꯌꯨꯝꯗ ꯂꯩꯕꯁꯤ ꯏꯁꯥꯁꯦ ꯕꯣꯔꯤꯡ ꯆꯨꯏꯕ ꯑꯩꯅꯦ ꯑꯩ ꯍꯣꯁꯇꯦꯜꯗ ꯂꯩꯖꯒꯦꯕ ꯑꯇꯣꯞꯄ ꯄꯣꯠ ꯆꯩꯗꯣ ꯂꯧꯊꯣꯛꯔ ꯆꯠꯂꯣ ꯍꯥꯏꯕ ꯍꯩꯃꯥ ꯅꯪꯅ ꯍꯥꯏꯕ ꯀꯩꯅꯣ ꯑꯌꯤꯡꯕꯤ ꯐꯨꯠ ꯀꯥꯗꯣ ꯑꯩ ꯂꯣꯏ ꯌꯣꯝꯃꯝꯅꯦ ꯀꯩꯗꯧꯔꯒꯦ ꯌꯣꯝꯃꯦ ꯑꯗꯨ ꯂꯧꯊꯣꯔꯣ ꯆꯠꯂꯒꯦꯕ ꯉꯥꯏꯈꯣꯗꯦ ꯅꯪ ꯀꯅꯥ ꯂꯥꯛꯑꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯥ ꯂꯥꯛꯏꯅꯣ ꯇꯥꯃꯣꯅꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯑꯩꯗꯤ ꯎꯍꯧꯗꯦ ꯐꯖꯔꯦ ꯑꯌꯤꯡꯕꯤ ꯋꯥ ꯐꯖꯅ ꯍꯥꯏꯍꯧꯔꯒꯦ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪꯕꯨꯗꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯦ ꯅꯪ ꯍꯣꯁꯇꯦꯜꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯔꯥ ꯍꯣꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯇꯁꯣ ꯀꯩꯗꯧꯔꯒꯦ ꯐꯤꯗꯣ ꯂꯧꯊꯣꯔꯣ ꯆꯠꯂꯒꯦ ꯍꯩ ꯊꯦꯡꯉꯦ ꯂꯧꯊꯣꯛꯀꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅꯦ ꯋꯥꯔꯤ ꯑꯝꯇ ꯈꯟꯅꯈꯤꯁꯦ ꯍꯩꯃꯥ ꯋꯥꯔꯤꯗꯣ ꯑꯩꯒ ꯗꯥꯄꯣꯔꯤꯒꯅꯦ ꯑꯗꯨꯝ ꯁꯥꯖꯍꯧꯔꯒꯦ ꯑꯩ ꯐꯤꯗꯣ ꯂꯧꯊꯣꯔꯣ ꯆꯠꯂꯣ ꯊꯦꯡꯉꯦꯕ ꯆꯠꯂꯣ ꯂꯧꯊꯣꯛꯀꯦ ꯍꯣꯏ ꯇꯥꯃꯣ ꯃꯥꯒꯤ ꯄꯣꯠꯁꯦ ꯑꯝꯇ ꯂꯧꯊꯣꯛꯑꯒꯦ ꯍꯦꯛ ꯂꯧꯊꯣꯛꯂꯗꯕ ꯍꯣꯏ ꯌꯥꯔꯦ ꯇꯥꯃꯣ ꯉꯥꯛꯇ ꯅꯤꯡꯉꯥꯏꯁꯤꯅꯀꯣ ꯅꯆꯟꯅꯨꯄꯤꯁꯦ ꯃꯔꯥꯝ ꯊꯤꯕꯅꯦꯕꯀꯣ ꯑꯁ ꯍꯣꯏ ꯇꯥꯃꯣꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯇꯥꯆꯧ ꯅꯨꯡꯁꯤꯔꯤꯁꯦ ꯑꯇꯩ ꯀꯦꯝꯕꯤ ꯅꯠꯇꯦ ꯃꯔꯝ ꯃꯣꯛꯄꯒꯤꯅꯤ ꯑꯩ ꯇꯟꯖꯥ ꯐꯪꯍꯧꯔꯔꯣꯏ ꯍꯣꯏ ꯑꯩꯈꯣই ꯇꯥꯃꯣꯁꯤ ꯑꯩꯒꯤ ꯇꯥꯃꯣꯒꯤ ꯄꯨꯛꯆꯦꯜꯗ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯑꯣꯀꯦ ꯑꯦꯅꯤꯋꯦ ꯑꯗꯣ ꯅꯪ ꯃꯥꯁꯇꯔ ꯂꯣꯏꯗꯣꯔꯤꯅꯦꯀꯣ ꯃꯥꯁꯇꯔ ꯂꯣꯏꯔꯒꯗꯤ ꯅꯪ ꯁꯤ ꯃꯈꯥꯁꯤ ꯀꯩ ꯍꯣꯠꯅꯒꯦ ꯈꯜꯂꯤꯒꯦ ꯑꯌꯤꯡꯕꯤꯗꯣ ꯍꯥ ꯂꯥꯏꯔꯤꯛ ꯈꯨꯐ ꯑꯃꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤ ꯃꯥꯗꯤꯅꯦ ꯍꯣꯠꯅꯕꯁꯦ ꯌꯥꯝ ꯀꯜꯂꯤꯗ ꯃꯥꯗꯤ ꯁꯥꯏꯟꯇꯤꯁ ꯑꯣꯏꯌꯣ ꯍꯥꯏꯕꯁꯤ ꯉꯝꯈꯤꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯇꯥꯆꯧ ꯈꯣꯏꯅ ꯃꯈꯣꯏꯅꯗꯤꯅꯦ ꯅꯨꯄꯤꯅ ꯑꯣꯖꯥ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯅ ꯍꯥꯏ ꯃꯥꯜꯂꯦ ꯑꯣ ꯑꯌꯤꯡꯕꯤ ꯍꯥꯏꯁꯦ ꯅꯪꯒꯤ ꯑꯦꯝ ꯌꯨꯗ ꯅꯪꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯤ ꯕꯦꯁ ꯐ꯭ꯔꯦꯟꯗꯨ ꯅꯠꯇ꯭ꯔꯣꯅꯦ ꯑꯣ ꯌꯥꯝ ꯐꯩ ꯍꯣꯠꯅꯕ ꯀꯟ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅꯕꯨ ꯀꯔꯤ ꯑꯣꯏꯍꯟꯒꯦ ꯈꯜꯂꯤꯒꯦꯕ ꯅꯣꯡꯉꯥꯝꯗ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯅꯦ ꯂꯥꯏꯔꯤꯛ ꯃꯅꯥ ꯈꯛꯇ ꯂꯩꯕ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯆꯪꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯕꯨꯅꯦ ꯍꯟꯗꯛꯇꯤ ꯈꯔ ꯑꯣꯜꯂꯦ ꯀꯔꯤꯕꯣ ꯍꯥ ꯗꯥꯄꯣꯔꯦ ꯗꯤꯁꯤꯁꯤ ꯑꯣꯖꯥ ꯅꯨꯄꯤ ꯂꯧꯕ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯩ ꯀꯩꯅꯣ ꯅꯪ ꯍꯪꯉꯤꯕ ꯋꯥꯍꯪꯗꯨꯕꯨ ꯍꯥ ꯗꯥꯄꯣꯔꯦ ꯑꯣꯖꯥꯁꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯣꯖꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯏꯁꯣꯔꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯥꯎꯔ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯁꯤꯡꯁꯦ ꯑꯣꯖꯥꯒꯤ ꯃꯈꯨꯠꯇꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯑꯣꯖꯥꯅ ꯁꯦꯝꯕꯤ ꯁꯥꯕꯤꯔꯒ ꯇꯥꯛꯄꯤ ꯇꯝꯕꯤꯔ ꯑꯣꯏꯔꯛꯈꯤꯕ ꯉꯥꯛꯇꯅꯤꯗꯅ ꯑꯗꯨꯅ ꯑꯣꯖꯥꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯈꯜꯂꯤ ꯀꯣ ꯑꯣꯖꯥ ꯑꯣꯏꯔꯛꯀꯗꯕ ꯃꯤꯗꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯩ ꯑꯣꯖꯥ ꯑꯣꯏꯔꯛꯀꯗꯕ ꯃꯤ ꯊꯤꯔꯛꯄ ꯍꯩꯅꯤꯅꯦ ꯃꯁꯛ ꯐꯖꯒꯅꯤ ꯏꯪꯒꯅꯤ ꯇꯞꯀꯅꯤ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯒ ꯂꯩꯁꯥꯕꯤ ꯁꯥꯔꯣꯏꯕ ꯍꯧꯖꯤꯛ ꯂꯥꯝꯅꯔꯕꯁꯨꯅꯦ ꯑꯩꯅ ꯁꯠ ꯂꯧꯅ ꯁꯜꯂꯛꯄ ꯉꯝꯅꯦꯕ ꯁꯨꯝ ꯂꯦꯞꯄ ꯂꯩꯔ ꯃꯥꯜꯂꯦ ꯉꯥꯛꯇ ꯆꯪꯉꯣ ꯐꯝꯃꯨ ꯂꯥꯛꯑꯣ
야래 야래 이 밤만드는 와라보니 너무 어사이 다모다디 팅이 할때 너무 한번 팅들이보네 탱저자노 ngasi디 나카이 마싱데 야다바 그리나 그 생들봐 다포레 아 미웨기 워유 라이웨기 워유 구동사 바이브스드네 빠빠이다 방야포티고 오이네 자스 never come twice 구동사바 입시 안역 수네 핵다 방부야 버는디 거 호나버디 간다버야디 호이. 마이티레 하이두너수 그 호나버디 레빼야데 시캉자가다봐 에이 좀 호나르게다 다포리네 이 마이키 땅 강아로라 하 허지부 그리 마이가 성학생 레이리게미 그이다오르게미 다포레 아 능 미카남다 하이독보다 야드리고 나는 짱이다 포리는지 어이까 뭐 그래도 게임이야. 나는 지금 왜 쇼라 불어 왜 그래? 암다가 지타 오드릴 거야 시타고 들었니? 영원히 나 인비기 피해봐도 아잉비도 뭐 와서 와야 되나? 로이 여러분이. 아잉비를 사람이 난 받는다. 이몽도 깨끗이 타기엠도 이용을 줘봐 하이, 기세도 밀로 영고. 지타들이야 로이 쇼래야 너가 안 하는 뭐 요미세. 로이 소라버니, 로이 소라버니. 나 버래 아 아이 쌀라게 파래 파래 싸우기 좀 호이 어이, 나고. 까이 노르겠나 또 와리엠도 답도 가는 게 셈니다 거. 까이 노버도 아 삐속빙이 삐뚝빙이 되게 타이네 되게 다성나 해봐 와 인도는 따라이나 또 까이 노 하루 탱이 봐도 벨마. ngasi디 능 자우락 상을. 아두나. 보이래기 마빠나. 아이고. ngai selo ning bagi ba fa mama lak padagi nanga boy ragi lu hong bagi ai na ya ba pitu kre ni be ma kari ki kabin do ibong le sile se isa ki phana ho damang tani nei kakano ibong le sile se jani phana ho damang tani 뭐 보이래 낭이 바쁜가 낭이 다 먹는 실리세 낭이 아빰빰 하요 낭이 아빰빰 그거 다 먹어 하요 하요 에이 tamogi thauza lai ngasi su kaujadri matamado aina pikru pinge tamona ibu hone birakpani tama miyoine hinjarabasu tamogi thauza la ngasi miyoy balakta telhan biribni tamo aige pabung masai gi dam to wajaraba aina pisik pilinge digi sama masi tumba masi masai gi dam ka khanjaraba pabungna ai pabungna hairabadi ai kaigo khalamata khalai pabungna bo hairabadi ai khudimag yabang ngongoni 아들아 아버지 나기 뭐 먹는 거 알면 빡쳐 아니 뭐 뜯다 먹게 이거 Mele, ahan bolu ba mikupda, magi islista haru banegi, ay mangonda pong mawawi. Hayo Mele, yung shiba si kamay dogi. Say, ita hayo ba, yung shiba si kamay dogi ba Mele? Melay, kaidoge? Ha, kaidoge ba? Kaidoge mi? Nang, ayon na nila na kangano ay gitamoy ko wa siya kakatang ay nangonda hangsagi. Nangi ka na ako mamarumapang chanazaba lera baso. Ayon na may eksing na ayon na mukakangano. Ay gitamogi wafam, tamogi wakal, ay gipabungi firep. ai hando hai busoi hai zagi nangi kari khan bale bage ha kumo adodi aisho masai gi dam to wazra ga bagi pabungi makalam na nuksa ba mai thong do ai pinam to yeng khige ko ai salu khige
Pilit sa kanino ay nahuwi ka naman sa mo kanin. Halo? Katama! Nangadapoy sa nagigibit sa tito. Ay, hindi na pikar ba? Kani! Pikar ba? Yan! Sabon! Nagalay harap yata. Okay na. Kasay din ni. Ay na nang bungay namin si. Kao. Kao gini. Tu. Ay na pare si kanino ka nga ba? Tatama na pilamin eh. Ay ma. Isuksuk ta baga sara da na. Kaya da mali na yung upa. As. Nangyaw na bidiyari to ba? Adigi saruk padi. Magi pao kari-kari legam tayo. Milay.
ꯅꯪꯒꯤ ꯃꯤ ꯁꯥꯟꯅꯕꯤꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ ꯍꯥꯏꯕꯅꯦ ꯇꯨ ꯆꯤꯊꯤꯁꯤꯗ ꯏꯔꯛꯏꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯗꯨ ꯃꯦꯂꯦ ꯑꯩ ꯏꯊꯟꯇ ꯆꯠꯄꯤ ꯀꯥꯏꯖꯩꯌꯦꯕ ꯅꯪꯒ ꯆꯠꯃꯤꯟꯅꯁꯤꯀꯣ ꯑꯌꯤꯡꯕꯤ ꯂꯤꯌꯨ ꯃꯥꯒꯤ ꯃꯔꯝꯗ ꯅꯪꯅ ꯂꯤꯅꯤꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯣꯛꯊꯕ ꯅꯥꯏꯗꯅ ꯇꯥꯕ ꯉꯝꯒꯅꯤꯌꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯦ ꯅꯪꯕꯨ ꯋꯥꯔꯤꯕ ꯅꯪꯕꯨ ꯋꯥꯕ ꯍꯩꯕ꯭ꯔꯅꯦ ꯅꯪ ꯇꯨꯝꯈꯤꯕ ꯃꯦꯂꯩꯗꯣ ꯉꯁꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯃꯝꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯍꯣ ꯉꯥꯟꯊꯣꯛꯑꯣ ꯉꯥꯟꯊꯣꯛꯑꯣ ꯀꯗꯥꯏꯗꯒꯤ ꯂꯥꯝꯂꯨꯔꯤꯕ ꯃꯝꯕꯅꯣ ꯃꯥꯏꯊꯣꯡꯗꯤ ꯂꯥꯡꯁꯟꯅꯔꯒ ꯅꯕꯨꯛꯅꯤꯡꯗꯗꯤ ꯑꯩꯒꯤ ꯏꯇꯧ ꯌꯦꯡꯉꯒ ꯄꯦꯟꯅ ꯅꯣꯛꯏꯕ ꯅꯠꯇ꯭ꯔꯣ 이까이 강답이니 할게라 라이브 팝이니 칸게라 넌나 칸닝바 칸서 넌원더부 에이디게도 비까이도이바 ꯑꯁꯨꯝꯅ ꯑꯋꯥꯕꯁꯦ ꯈꯥꯡꯗꯨꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ 키치비르노 야레 시게 하라가나 에이기 루홍바 야오랑쿠오 멜레 ꯅꯪꯒꯤ ꯂꯨꯍꯣꯡꯕ 에이기 루홍바들 하까다바 에이기 생마 마룩도 넌 그나노 강어바 넌네 넌 마이코네 넌기 시바 에이기 루홍바가 라이 다보 에이기 시티시부 넌나 그런 간다 다타만다 피라미노 앵원도 고개 피라마스 야스바야 바시부 밍원도 무 온통니 가이자 크리는 ꯑꯩꯅ ꯑꯄꯤꯛꯄ ꯑꯉꯥꯡꯕꯨ ꯃꯩꯕꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯩꯁꯥꯁꯤꯅ ꯀꯅꯥꯗ ꯑꯃꯨꯛ ꯇꯥꯏꯅꯒꯅꯤ ꯑꯌꯤꯡꯕꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯪ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯑꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯛꯄꯤꯗꯨꯅꯇ ꯂꯩꯔꯗꯨꯕꯨ ꯉꯁꯤꯅ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯍꯪꯉꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯉꯁꯤꯁꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯇꯥꯛꯑꯝꯗꯅ ꯂꯣꯟꯅ ꯃꯥꯡꯉꯨꯕꯒꯤ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏ ꯑꯩꯁꯨ ꯈꯜꯂꯨꯔꯒ ꯄꯨꯛꯅꯤꯡꯁꯤ ꯅꯨꯡꯁꯤꯕ ꯍꯧꯔꯛꯑꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦꯀꯣ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯆꯠꯅꯈꯤꯒꯗꯕ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯀꯥꯏꯅꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯋꯥꯕ ꯍꯧꯔꯛꯑꯦ ꯅꯪꯗꯤꯅꯦ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯎꯀꯣ ꯅꯪ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯂꯩꯕ ꯉꯝꯃꯣꯏꯑꯕ ꯑꯌꯤꯡꯕꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯊꯥꯖꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯣ ꯄꯪꯂꯥꯞ ꯂꯥꯞꯅ ꯊꯥꯖꯔꯨꯅꯣ ꯍꯥꯏꯌꯣ ꯅꯪꯅ ꯊꯥꯖꯍꯜꯂꯨ ꯈꯪꯗꯦꯗ ꯑꯩꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯊꯥꯖꯕꯤꯔꯣ ꯍꯥꯏꯔꯨꯔꯁꯤꯔ ꯈꯪꯗꯦ ꯅꯪ ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯃꯃꯤꯡ ꯈꯪꯅꯤꯡꯗ꯭ꯔꯥ ꯍꯣꯏ ꯕꯦꯝꯃ ꯅꯪꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯃꯃꯤꯡꯒ ꯂꯩꯔꯝꯈꯤꯔꯣꯏ ꯑꯌꯤꯡꯕꯤ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤꯁꯤ ꯁꯦꯔꯤꯌꯁꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯗꯤ ꯐꯥꯒꯤꯗ ꯁꯦꯔꯤꯌꯁ ꯌꯥꯝꯅ ꯍꯩꯔꯤꯗꯨꯗꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯗꯤꯁꯤ ꯄꯣꯏꯔꯩꯅꯤ ꯍꯣꯏ ꯕꯦꯝꯃ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯕꯤꯕ ꯑꯩꯒꯤꯗꯃꯛ ꯅꯠꯇꯦꯅꯦ ꯗꯤꯁꯤ ꯄꯣꯏꯔꯩꯗ ꯅꯠꯇꯦ ꯅꯪꯒꯤꯗꯃꯛ ꯂꯣꯏꯅ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤꯌꯦ ꯑꯌꯤꯡꯕꯤ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯁꯦꯔꯤꯌꯁꯅꯤ ꯀꯗꯥꯏ ꯆꯤꯊꯤꯗꯨ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯆꯤꯊꯤꯗꯨ ꯄꯤꯔꯛꯑꯣ ꯃꯦꯂꯦ ꯆꯤꯊꯤꯗꯨꯗꯤ ꯊꯣꯛꯀꯅꯨ ꯅꯪꯅ ꯐꯥꯒꯤ ꯇꯧꯕ ꯀꯌꯥ ꯑꯩ ꯁꯥꯎꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯪꯖꯔꯤꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯤꯊꯤꯗꯨꯃꯗꯤ ꯅꯪ ꯃꯤꯔꯥꯏꯕꯤꯒꯅꯨ ꯃꯦꯂꯦ ꯀꯗꯥꯏ ꯆꯤꯊꯤꯗꯨ ꯄꯤꯔꯛꯑꯣ ꯅꯪꯅ ꯃꯍꯧꯁꯥ ꯅꯨꯡꯁꯤꯕ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯌꯤꯡꯕꯤ ꯑꯊꯨꯕꯗ ꯑꯩꯅ ꯑꯃꯨꯛꯇ ꯎꯅꯕ ꯄꯥꯝꯃꯤ ꯑꯌꯤꯡꯕꯤ ꯑꯩꯅ ꯑꯃꯨꯛꯇ ꯎꯅꯁꯤ ꯑꯌꯤꯡꯕꯤ
너희 그래 나이 잘 졸래요. 미행당 좀더 박흥 의사 생각하더니 뭐 그래도 당글러로. 누구 꽃게 얼마 드네. 에이 거로. 에이 깜짝게 봐. 섹션 내려고. 슈그럼 난 나가. 이놈만 못 하는 도크니까. 그래 뭐 욕지고. 그럼 너 어디니? 그럼 너 기절을. 거울에 대해 얘기를 해. 오 юм시오 밀레비 브로. юм시보 밀레비 브로. 오 юм시보 아이코이 멜레이 코이게. 그걸 보이는래. 분리 분리 말해. 미혼 여자 아이고 왜? 아이코이 멜레이도 너무 까다로운 놈 짝해도 강디에 왔다 오이제. 라군이 라디에 마삭도 ದಂ디 우라 링그레도 거이제. 넌 시계도 봐봐. 왕도 낭나 한거담 때인 한거담이 낭 시대 깨도 라이노. 에이, 왕 사람도 미 마사크라가 강나파이. 에이세, 꼬강네 꼬강. 가만도 꼬강. 소리 사. 와로비노. 애기 하이니 비시 다도 비장 넘다 봐. 맞동 뭐나와이 택시 가시에 가시로 와로비. 소이그라드 나 맞동네 소이드로 뭐노. 머리 원해 저게. 아도 사 가염 땅 저게 봐. 사나 락비리시 링비레시 юм다기를 들어가 오피스타기 오비럽다. 오피스타기네 가기나. 오피스타기 어디에 ESP다 뻔트 천적이 큰 봐. 그리고. 서직 발론 짜가라가 거의 좁은 레이리에는 하겠다고. 왜? 이리 나게 그런 데시디 꼭이 베라 안 되지 않니? 오, 알비롱 게. 아도 낭 소이기 마티엠도 방문드나. 야, 샤르 가리면 뛰어노 방식이 사. 가리면 당고 하비. 멜레이 레비롱. 에이 라에요. 암도 꼭 들어오잖아. 저러네. 멜레이 꼭 돌아와봐. 오이네 해. 마삭도 웃기지 마. 저러 암도 꼭 들어오죠. 하, 서희 머리 멍아 서리서라 탕까 따무도 시대 방공 들어가는 건 빵니. 야니 아니 방식. 사소도 해변리 고 에이, 티행무야. 너 뛰네 꼭 들어오네. 꼭 국도리 해변도 쏴이다. 거리 하게 하이도. 쏴이다 해변리 고 하게 하이도. 쏴이다 들리 고 거리 하게 하이도. 마파면 시자이는 봉라. 나이기는 시자이나 리시. 시자이는 봉라. 따모게노네 그 박상 사진 떠오더란 말이. 시장 사진 또 볼까 는. 사이 떠오더란 말. 어이, 너그라나. 따모이 공항. 가만도 공항. 아이 거기 멜레이게 숨 숨. 아이 멜레기 마붕. 나는 그나. 따모이 단반. 닝거 멜레이게 뭐 봉네 하면 너도. 와라 위아디 거 강면도 저번에. 아도 따모. 거기 뭐 숨리에 빠가. 밤. 대규. 알아, 밤. 너희 아코이 멜레기 마마나로 싱내가. 파래. 아이씨, 미 그날에 저도 시다 더도 아무 토크도 몰라이봐. 너희 니라 그 땡 방비니 칼로데 얌 하라오에고. 똥까지 저거. 아이 위에서 타서게. 가고. 너희는 오늘 발라이바 멜레이도. 인도음 자나 자고 오도기 자기. 나시 할라로. 밤. 와리 다르지 밤. 타고 때리기야 찜벌에 아이 빵. 저도빠 라이디다도 뭐 너희니 라고서 다이나. 누빠 마용 나행 이렇게다 봐. 보자이 하진 거리 보자이 행도. 아도 권어도 봐. 라그다 봐. 아들도 너희니 그래가 방아 뭐 하겠다 우리. 하시겠다고. 멜레이 루홍가 오래니 bunga. 루홍이 rilangisi. bunga kare nang mindu kare ba.
ꯃꯦꯂꯦꯁꯨ ꯀꯩꯅꯣ ꯇꯧꯈꯤꯗꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯀꯩꯅꯣ ꯇꯧꯔ ꯀꯩꯗꯧꯔꯨꯅꯤ ꯀꯩꯅꯣ ꯇꯧꯔꯁꯦ ꯇꯟꯖꯥꯁꯦ ꯅꯪꯒꯤ ꯀꯩꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯠꯂꯣ ꯆꯠꯁꯤꯁꯨ ꯀꯩꯒꯤꯅꯣ ꯍꯥ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯇꯥꯁꯣꯒꯨꯝꯕꯗꯤ 이놈아 ꯅꯪ ꯅꯤꯡ ꯊꯨꯡꯂꯤꯕ ꯀꯩꯒꯤꯅꯣ ꯍꯥ ꯅꯪ ꯀꯩꯒꯤ ꯅꯤꯡ ꯊꯨꯡꯂꯤꯕ꯭ꯔꯥ 그만 렉시 만ung 이거 와 있으니 그나가 아 나리 만ung 이거 와 있으니 그나가 나리 이거나 아주가 맞다 시간이 버시 뒤시 보는 나 니키는 없으니까 나는 날리 시끄리게 아 그리기라 그리기라야 그만 나가 있긴 있었는데 나 뭔기 닝무 통은 건가 봐 나는 막이 닝무 통은 건가 봐 낙습 그러면 미나 Inamaga, tasaw ka na walang pibanat na. Ibo ka na lang lang walang pigani. Sila ma, ibo po ko na ma. Kor ka na nangayi ay nangayi naman kor ka na nangi na magnap na nangi tasang na reporter na baka kamu masabi ka kung sinaga na magkadahil sa huwag ikadagikan mo na nagitabuan na nagpa Ikaw ang tunggalapan ng nagasi kanina nagasi ang mamakot na riba nagasi ang mamakot na si kanina Inama, tasaw ka. Inamaga na nagtana. Ay nagkanado ay nasaro kanina ma. Ibabog na kakpiyo inama. Kang Yesu ini yung masalaba matamda nagsi ay na ibog tugi sa amang ni kan kabani nagitasang nagifam na so nagsi nasama ni kalawad na nagitasang nagifam na saksi na sila nagpatin mahibang silbi ko ang tawag manang nagkarigina itagiraw na ng sunod na ba nang natasa ko mati na mag-ining matungong ng kakibatay. Nang nagkaginawag na nang natasa ko na mag-ining utungan mga kamdim si mo. Ay lahat kayo naman. Inang naman ang mulong sino pa na tiya kami. Inang mo naman sinagin pa na tayo ba? At kibami. Isaway ka tayo mo na ay lang. Gawi. Nang kita sa ubani naman nagkaginong sino din ako. Nang iwakal din eh. Nang inaman kita sa umiiwas eh. Nang kita sa usasawa na loya man eh. Nang kita sa umakunin pilang kita man eh. Nang kita sa uginang mananing matulabawan na mabatamda. Nang ilang bito, ako nasawa ko na ganyan. Nang matamo na ako din ang tasawin na maginang wakal kalupa. Lala, nagatasaw sa tiyan kay imong tatsama. Ay, lagi. Itima, ay aying bigi classmate ni. Nung tigi sumuna naman tigi kangap eh lakthong na kigum tawag da nung aitan sim sa thok sir po ni Itima. Ya sir Itima. Bunga, Itima. magitasaw na so. Pubisabi ka man eh.
Manamay na sumako. Bahagi aning magkamata. Ay, kuy na. Waring ang saramo. Waring ang saramo. ꯑꯌꯤꯡꯕꯤ ꯀꯝꯗꯧꯔꯤ ꯂꯣꯌꯝꯕ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯅꯪꯅ ꯅꯪꯅꯁꯨ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯌꯣ ꯅꯪꯒꯤ ꯌꯥꯏꯐꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯂꯩꯔꯣꯏ ꯍꯥꯏꯌꯣ ꯑꯩ ꯀꯔꯝꯕ ꯃꯇꯦꯡꯅꯣ ꯍꯥꯏꯌꯣ ꯑꯩ ꯀꯔꯝꯕ ꯃꯇꯦꯡꯅꯣ ꯂꯣꯌꯝꯕ ꯅꯪ ꯑꯩꯕꯨ ꯁꯥꯔ ꯄꯣꯏꯔꯩꯒ ꯑꯃꯨꯛꯇꯪ ꯎꯅꯍꯟꯕꯤꯌꯣ ꯅꯪ ꯑꯩꯕꯨ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯕꯁꯨ ꯎꯅꯍꯟꯕ ꯉꯝꯂꯣꯏꯗ꯭ꯔꯦ ꯂꯣꯌꯝꯕ ꯑꯌꯤꯡꯕꯤ ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯤꯡꯂꯨꯔꯅꯨ ꯀꯔꯤꯒꯤ ꯄꯩꯁꯥ ꯂꯥꯡꯕ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯌꯤꯡꯕꯤ ꯑꯩꯅ ꯀꯔꯤꯒꯤ ꯃꯩꯁꯥ ꯂꯥꯡꯒꯗꯧꯔꯤꯕ ꯃꯍꯥꯛꯁꯨ ꯑꯩꯕꯨ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯝꯒꯅꯤꯌꯦ ꯑꯌꯤꯡꯕꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯒ ꯂꯥꯏꯕꯛꯀ ꯃꯇꯝ ꯄꯨꯝꯕꯗ ꯈꯨꯠꯁꯝꯅꯔꯒ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯅꯤꯡꯖꯔꯨꯕꯅ ꯑꯃ ꯅꯣꯡꯗꯝꯕꯒꯤ ꯈꯨꯗꯣꯜꯅ ꯑꯃ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯈꯨꯝꯃꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯀꯔꯝꯕ ꯅꯝꯊꯥꯛꯀꯤ ꯂꯥꯡ ꯄꯨꯔꯒꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯑꯌꯤꯡꯕꯤ ꯑꯩ ꯅꯪꯅ ꯃꯤꯅꯝꯒꯦ ꯍꯥꯏꯅ ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯈꯟꯈꯤꯕ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯃꯤꯅꯝꯕꯅꯦ ꯑꯩꯅ ꯅꯪꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯟꯕ ꯉꯝꯈꯤꯗꯦ ꯅꯠꯇ꯭ꯔꯣ ꯑꯌꯤꯡꯕꯤ ꯁꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯆꯨꯝꯃꯔꯥꯟ ꯈꯪꯅꯅꯕ ꯅꯪꯒꯤ ꯑꯆꯨꯝꯕꯔꯥ ꯄꯣꯏꯔꯩ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯃꯁꯤꯕꯨ ꯑꯁꯦꯡꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅꯝꯕꯔꯣ ꯑꯌꯤꯡꯕꯤ ꯑꯩ ꯅꯪꯉꯣꯟꯗ ꯃꯤꯅꯝꯒꯦ ꯍꯥꯏꯅ ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯌꯤꯡꯕꯤ Ayigbi! Ay naman! Nakapagin sa kulit si Karigino! Ay hindi serious ka! Ay nalungan mo ng bordo! At di ka nasulat eh! Di si Purili! ꯃꯌꯥꯝꯁꯨ ꯂꯥꯛꯄ ꯂꯨꯍꯣꯡꯕꯒꯤ ꯃꯔꯥꯡ ꯇꯧꯕꯁꯤꯗ ꯃꯤꯔꯣꯡꯒ ꯂꯩꯇꯕꯅꯦ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯐꯣꯟꯗꯣ ꯐꯪꯗꯦ ꯅꯉꯣꯟꯗ ꯇꯧꯔꯤꯁꯦ ꯑꯋꯨꯟꯄꯣꯠꯀꯤ ꯃꯇꯥꯡꯗ ꯑꯋꯨꯟꯄꯣꯠꯇꯣ ꯌꯥꯝꯗꯅꯕ ꯍꯥꯏꯌꯨꯀꯣ ꯍꯥꯏꯗꯤ ꯑꯋꯨꯟꯄꯣꯠꯀꯤ ꯍꯤꯗꯥꯟꯅꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ ꯀꯣ ꯍꯣꯏ ꯍꯜꯂꯣ ꯉꯁꯤꯗꯤ ꯑꯔꯥꯞꯄ ꯃꯤ ꯈꯨꯗꯤꯡ ꯆꯪꯍꯜꯂꯨꯀꯣ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯁꯥꯔ ꯍꯦ ꯂꯣꯌꯝꯕ ꯂꯤꯛꯁꯤꯟꯕꯤꯌꯣ ꯑꯩ ꯑꯉꯥꯡꯅ ꯁꯪꯒꯣꯝꯗ ꯁꯦꯝꯍꯟꯖꯔꯦ ꯌꯥꯖꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯇꯥꯡꯂꯕ ꯐꯝꯐꯝ ꯑꯃ ꯄꯥꯏꯕꯤꯔꯕ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯤꯒꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯂꯕ ꯗꯤ ꯁꯤ ꯑꯃꯒꯤ ꯄꯨꯛꯆꯦꯜꯁꯤꯕꯨ ꯀꯔꯤ ꯂꯦꯞꯄꯤꯒꯗꯒꯦ ꯃꯔꯨꯞ ꯂꯣꯌꯝꯕꯅ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯕꯨ ꯂꯧꯄꯤꯒꯅꯨ ꯅꯪꯅꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯃꯩ ꯆꯨꯔꯨꯔꯒ ꯃꯩꯗꯨꯗ ꯉꯛꯅ ꯌꯦꯡꯕ ꯉꯝꯗꯦ ꯃꯔꯝ ꯑꯃꯕꯨꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯈꯤꯇꯪꯗꯤ ꯈꯪꯍꯟꯕꯤꯌꯨꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯔꯁꯤꯗ ꯈꯪꯕ ꯉꯝꯗ꯭ꯔꯒꯗꯤ ꯄꯨꯝꯅꯃꯛ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯒꯦ ꯁꯤꯔꯣ ꯂꯣꯌꯝꯕ ꯃꯤꯊꯣꯏ ꯃꯤꯍꯦꯜꯂꯕꯗꯤ ꯅꯨꯡꯁꯤꯕꯕꯨ ꯃꯃꯜ ꯂꯩꯇꯦ ꯍꯥꯏꯅ ꯂꯧꯕ꯭ꯔꯣ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯁꯥꯔ ꯃꯤꯕꯨ ꯀꯟꯕꯒ ꯃꯤꯕꯨ ꯍꯥꯠꯄꯒ ꯀꯔꯝ ꯄꯥꯝꯃꯤ ꯀꯔꯤ ꯃꯤ ꯍꯥꯠꯄ ꯄꯥꯝꯕꯤꯔꯕꯗꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯁꯤꯕ ꯃꯄꯨꯡ ꯐꯥꯍꯧꯗ꯭ꯔꯤ ꯃꯄꯨꯡ ꯐꯥꯍꯧꯗꯦ ꯁꯥꯔ ꯑꯩꯉꯣꯟꯗ ꯃꯤꯅꯝꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯍꯥꯛ ꯅꯨꯡꯁꯤꯕꯕꯨ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯂꯩꯇꯦꯡ ꯑꯃ ꯑꯣꯏꯅ ꯌꯦꯡꯕ ꯉꯝꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ ꯑꯩ ꯑꯌꯤꯡꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯏ ꯃꯍꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯑꯩ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯈꯤ ꯁꯥꯔꯅ ꯃꯤꯔꯥꯏꯕꯤꯔꯝꯂꯕ ꯑꯌꯤꯡꯕꯤ ꯉꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯒ ꯋꯥꯈꯜ ꯆꯣꯏꯔꯤꯕ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯪꯕ ꯇꯥꯗꯨꯅ ꯂꯩꯔꯤ ꯀꯔꯤꯅꯣ
Kasi natin pa naman pagkabi ang iba. Kaya gino, nung sinibisago na kupal, mangyayari tayo ng palang kasi tabi ang iba. Mahal na kailan kayo. Mahal na kailan kayo. Nung sinunod kayo nung kagitari na ako, kaya gino sulat ang binuli. Kaya ganito. Ano ta ba, please? Man na dito ako ngayon. Kung magkimaphan ng manakatog kahit kalabaso, ay ito mo diyaroy. Ay hindi na wakal sorry di ang awo na magpunsinaw kita mapang na kanago mang na kung nagnikipi marikam sa chitadabaso ay hindi yun dunalay kang namoy. Punsigaw yung magsakang mo Luyong ba? Ukala sa ikan ta. Luyong ba? Luyong bu, ana ba luyong kita magtudi? Ay, ang mamatay pang sige, please. Sir! Ay mapamas na ay hindi kitawsan niyo wala kwante. Ay hindi punsigaw naman kami wala ko ni. At o pagka na maging matay niyaw dabaso ay hindi mo paano ba na yung bahibise? Nangay patabay kitaw ni. Isagi o sa batin na kung tanjal kipsulate. Hindi ko naman pumungi pili ay asimatang kangal pihagang lako ni. Puro masika hurang pandi nang! Ano man ang siya yung nahal mo kung sisi? Ang siya marunga, kayo makarabilang ito. Ay mo, kanago mo mamamday ka na lang. Ay lang kita. Ay lang kita. Sir, ay ito siyang jagis. 나타만 당신도요 그일러게 하 Sir, wapam sibo ay bo. Sir, luhong bagi pao ay tazare. Ay hindi ki pao tabira ba? 딸에 Sir, ay di landa bani. Ay di yaw da bungo bani ko sir. Ay bulana kan binu sir. 그이노 하리 와펌시고 그이도래 하 Sir, 후직 ay 루이 몰라메 ay maram da kaim ta. 호이네 루이 몰라메 그일러게미 Loy mo na ay maram da kaim ta habiram da bra. 그 슈트도 봐 해람되나 Oh, ay ayaw re sir. Wakar si ayaw re. Pao si siya na tam na pay. Mina tam ba di kara hindan gidna ka sumsang yaw bo soy da bani. 나타발라 하니 와펌도 마익시나 원동 강을로 그일러게 Sir, kayo ni. Nung masar na aying bida larik mapiyo na aying bida lari mapiyo na koy melay da pibi kibra. 좀이 아이 비키 그이도래 Aduda koy bakang manala shabi mada koy hai bo hai yam nuksin hai bo hai larik tu kisina manungda ayna iraga aying bida piki. 그래 Sar khangdana saraga matamda aying bisi dum khara ngaw bo khrabjani. Adu sir wapam si 마이 갓 tasena ay kona sumnar patari nang tag singkaw sige laksabani. Aduga aying binasumuk pirak pasitido sargi kut yaw dabida saraga ayna adubak sargi mut chilaga amuk aying bida piki. What? Punama melay na sinmangagtani ay di yazadabani. Adu matamdo ngawbani kungawma hosik ngawbani kungawma. Sir, tasena si sarda singkaw sige soilena ayang akay balakani kana singkaw sa balak sabni sa ay wara win ay punama se melay na tuan mangagtani mabukti bhai ay mo melay se sir ay yugire sir. I'm gonna be Masito ka niya yung anak kang naman eh. Muna magsimilay, nang natuan mo ni ko nang na. Hey, mambo! Sorry ka na kanba! Stop it! Ay, gano'n eh. What can I do? Kasi manalay sa mamisya ka mo. Ay, naman mo ka. Hindi ka binata mamisya ka. 너 내 피겐 그놈이야. 아, 넌 내 사람 그놈.
너희 삐려버 너트라 하요 너희 삐려버 너트라 점점이 하고 미야만 새끼 또 과일이 독비 너희 끼리 동점을 내게 하요 너희 부르면 이건 봐. 엉터 탁타고 그대로 보게. 그나이 법함대로 그네 따이내로 보다 봐. 혹시 그나이 법함대로 그 따이내로 보다 봐. 그럼 내가 그래. 보다로. 뭐간 보다로. 이태마 애인비디 보다 오리버 너트라 Dokter nama pandu putu piaga. Asik buba pamda. Ngatang asik tan masuk kana kana hayawi. Aduh gitu mak tani itai mana namu tina piba. Ingoy. Ayik bise. Agang orang gidi hauna. Wakal kan mayada ba. Hezina kan ki wakal da. Hezina dum ungdul lagi ba. Magi wakal lain am lay bani. Magi wakal lain na tu maram waraga. Aku rin sumagi pa pamda nung ay dapat hong kaya do. Amang uta ba ni? 이태마 Aduh ibu nga. Pada nga uta bawakan na. Pare, namu yung wara pa na. ay wadi na i태마 Itay makangge. Nang naik kuya yung ginulong wabi ba? Sada tata na nang namabo siya na biba. Nang iba itong nutari ba ningam na biba mi. Itay masukang na ba na tiloyong ba? 아시만 이태마 아이부 더글론 베발 강대 하이나 중앙비가 아이 힘비부터 모시는 눅시 마기다마 이쁘는 막가 독방한 문이 이태마 kaya na punggo kaya na kanki. Ayo ba? Mana ibu maruk amoy na kandu na laki. Ano ba ure? Nakita mo na tari ba mami? Tayo mo sa kangi mo nga. Tima, hausikti ay kari siya pamdre, Tima. Ay na pamza ba ay babo? Ay hindi nahanag ipun si dahan sa lagpa adukak tunay, Tima. Ma'am, aying imong no ibig na ka. Mari, doktor. Yan ngay dyan. Asik pa sida. Asing ba nung sinusa pangan na? How kraba, wari todo kaya ning singan baso. Lain ba iya pa sa Romani. Asik pa sida. Ngayak siya na bidra, pasilahan ni. Mari, doktor. Aduga, yung imong manung na marumapang sinaso, makoy bo, tati daw ito bida na, tawza lay loy na biba. Amadi, nung sinangak siya bibisina, makoy di, pwede pa ba hidanin ko? Ano, doktor? Ay, isal si mo. Nung sa tibuno da, ay wari pumatazare. Makakise, wakan on siya balay nani. Yam tuna pa kanida. Nga siya na bidang sila amin, matamhan lo bigan ko. Mari, doktor. Ay, hindi. Nang ina mo kang dalawa. Nagtasawa kang dalawa. Nagtasawa mo. Abukan ko wala ruye. Ina mo nag... Bro. Lagi mo matamsok na wasa ba? Namusin na sila ba? Ang luyo pa ba sa kanya, bro? Ayingbi. Mahusagi lai rin bigo nagsisabi ng na mahusabo ka huwag kaliba karigino Ayingbi. Nang mahusa lai rin bikaw biyaro Ayingbi. Nang mahusa lai rin bikaw biyaro Ayingbi.
ꯅꯪꯅ ꯃꯍꯧꯁꯥꯕꯨ ꯀꯥꯎꯈ꯭ꯔꯕꯗꯤ ꯀꯅꯥꯅ ꯃꯍꯧꯁꯥꯕꯨ ꯁꯩꯊꯥꯕꯤꯍꯧꯒꯅꯤ? ꯑꯌꯤꯡꯕꯤ, ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯌꯤꯡꯕꯤ. ꯃꯍꯧꯁꯥꯒꯨꯝ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯑꯌꯤꯡꯕꯤ. ꯑꯩ ꯌꯥꯝ ꯋꯥ. Nama, nang slaibra. Hoy nama. Luyamba. Doktor na bukari hari ke gusto ko. ꯌꯥꯝ ꯊꯨꯅ ꯐꯒꯠꯂꯅꯤꯗꯤ ꯍꯥꯏ. Lala. Nang nagtino wari sabi ya bring mo pima. Nang wari sabi ya bring. Hindi. Nangay bu khandra bra. Nangay bu saura bra. Nangay bu saura bra iki. Ilay. Nangay bu khandra bra iki. Nangay. 감독님 호흡기분. Doktor, Milay, aying best friend. Maki masak urubadagi. Aki kanggalo niya nilaro kibani doktor. Ay kangjari. Mele. Tangay pa na. Ay history log daya ay wari ko tajare. Wari wi baya ko. Mahak ay pese ne. Fanalu na sana tinaba maru oy rabsu. Ana bana. Kiba khangba. Poka da oy rabli. Amona una bidan phagani ko. Sar sulak pidi. Naglebi ko. Nang pelab na to. Ha? Masira to nanu pam siya. Tuk nung tinasabi ng ginamanabi. Sakto ka mamatala sa amin nabi ng ginamanabi po. Hingi may nung nalangsin mga minang kitamoy do po. Karang batamoy do. Kuma! Nang kitamoy do, karang batamoy do. Kuma melay. Nang ginamanabi po. Atok hanto na kalibag karigino. Come on! Ilan ka? Ay po na makimapahundayam na lan ka. Ay po, tadi nga kiyo. Ay hindi itong gipon sige kahit na magdaman. Ay na nang umagi mapamnasin kiban eh. Adobo nga sidi. Tayo na natambiram na. Hawkra sana. Hawkra. Adobo nga sidi. Ay kita mo'y boy buwahamatang ay hayjage. Luhong mo siya. Melay. Lohoy ko kumaray ba? Ay hindi mo ano, kaltahan mo na. Ay yahan mo kong tangi. Hello? Hello? Kayo na ganito bilis siya. Ay, ang ganito bilis kayo no? Howsik, sakay natin marumapang punamag!
바톤 착한 마통도 루홍 하이도 있어 개노 아이고 세비도 봐 그래 아도 뭐 빠모는 그렇게 다들 로봉가 몇 잡아도 아코이 뭐 라이를 또 레노 시비도 나더라 라이를 막 회도 담을 봐 레비세 안근 강비우 알건 게 샤는 샤 같은 거 누구 비브로 아이기 센세 아이는 놈이 다 가고 쟁자리비네 말하는 거 시가에 있는 것이 노홍 거대 안건 기만 탁대 있는 그리 라면 고맙게 돼 하이도 안건 강비우 할로 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 이 싫다 봐 어디 저 ngạc quang tang ko ai to ai di chimpa ka ka bo kanina asi ka chin da bur no kupsala thamage hoi ne do ado do ai de la foi ko na ga ni da som da kan ni da thamage ya re do ya so ro ida ko pare ado do moi hui yam ne do 아 mo ko ko ngam zum da ni mo do mati wong lo ne ido ai the nungai man da na kong kwa maru do sang ba em ga mana bora ni ngu so apsala am ni be phamman ye ke dorge masanu bi ngok tarak tarak yaudu mabung lu hong bada sen ting tro so ari ma pa mu je ni hey mo ke bora sing pham jan ya na ti ne hey la phoi chang thok ba mun ba jahaji ni jahaji de phammi ne jahaji de phammi ne noi ba to sio ngai ko cha ga thaki ji am to ngai kho ba hey ai ku nei do ta ko no ai ku ni ne se de po se me am bu shi li shi wo ma shi bu su mi bre ne cái nó ari am pa pu pe wo pa tham bu cái dong ni ge ne kana ka ni mi un bo da tang ma kar gum ga tham ni ngam di skana na kar pang bil te ni ta no ngang tam ma ngam ra mi pang de ya de mi ngo sur su nei ra ma di adu na do moi thok pa ni kai phal no se adu dai ba ni wa bam thok te ko da ma du de de ba ni wa bam thok de da wa bam thok te kai du ne ma du ji bunga hang ni do ja cái nó là khi chú bằng bì nó bị ngài đi ra lần hè lu hong ma de hang chi do ma ni ne ôi nè mà xe nó mình đi luôn từ ngài làm nè cái bằng bì nó bị lạc sạch đi quân tu bari itu surah ini maka tu huruf tahu ini adu ni smai do ji do ah ai ko ni pang bai pang ma shi ma ga pang tho ma si iman ini bangga moi dah adu dong de game khalo ai bi de ya khai da sam re ta ko ge ne istirahat tu moi dah ma du dong de game khalo ai puna ma pha na sim ja ha da na oh bare koro tu dia sak sune sida punne sar si na hai ro tamo aku ini cempak kabuk yang jerit tamo Hoi ka bo oh la foi ko na si yong je le do nói bảo ta đó ha nói bảo si ta đó ai di ta de ai di jiri de pha na kui de phai ra ga le re do ma jiri de phai ga tamo ai thu thu ta dai na ta sa bai ba do hai ba bu ai mi na ba phari ha se ma se ma di ta je tamo hoi do ai mi na phop se ta no ai je re hoi ai di hai se mi lai su ya ma hi ba ngam do tra cái nó này ai bu te taxi kasi tamo đó ba sa ba ma bu bu nu pi si di ai ko chana lai ba sa tang ni cái nó adu ni am phai ge do ne oi nói ni para iba sem la phoi kum la sing do chang pa ka boy na tra wan pur ora ko i do ji ba ai wa la foi ko na sing je pura jiri de ba do gi de to ji ba sai de bu tha ra yo lo de ka ma no ko ga no la foi la lo le ai ne ki ni ai ha cái này yon pur ra sir kai do masi case ma pa la ka pha ba ya roi do hai tu le ai na cái ba cái ba ta boy cái nó tăng gì cái ba case mà te ta boy wa tăng gì cái ta mo da wa tăng gì cái ta bune hai no wa di or bune ta mo sobi no ko ta mo si kyang kure hobi ba ngasi guli chabi dribo ha ta mo guli chabi dribo ba isri manga sa isri mama si sa ôi luông mà hay tôi nè ha luông mà hay tôi đó i xiang xiang de lu hong se dui ko ôi đây luông mà chỉ tôi nè nơi bari với xem công la sinh đó bùrọ̀ cho sao du ga cha ti zo ho la ga dong ji lo ai ôi luông mà xem cho cái đó lấy xem công là cái em cái thái là ba ai này đâu nuôi đâu ꯑꯩ ꯆꯠꯂꯒꯦ ꯌꯦꯡꯕꯤ ꯗꯣꯛꯇꯔꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯒꯤ ꯑꯅꯥꯕ ꯐꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯅꯤ ꯍꯥꯏ ꯑꯇꯣꯞꯄꯗꯤ ꯍꯥꯏꯗꯕ꯭ꯔꯥ ꯅꯪꯒꯤ ꯋꯥꯈꯜ ꯄꯦꯜꯍꯜꯂꯨ
ꯑꯋꯥꯕ ꯋꯥꯈꯜꯁꯨ ꯈꯜꯍꯟꯒꯅꯨ ꯍꯥꯏ ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯧꯕꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯍꯤꯡꯕꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯅꯪꯅ ꯑꯩꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕꯤꯕ ꯉꯝꯂꯦ ꯑꯩꯒꯤꯗꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯕꯤꯈꯤꯇꯥꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯂꯦꯞꯂꯨꯔꯤꯕ ꯑꯔꯥꯟꯕ ꯈꯣꯡꯐꯝ ꯑꯁꯤꯗꯒꯤ ꯅꯪ ꯑꯩꯕꯨ ꯆꯤꯡꯊꯣꯛꯄꯤꯕꯗꯤ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯃꯗꯨꯒꯤ ꯊꯧꯅꯥ ꯃꯥꯡꯈꯤꯕ ꯀꯨꯏꯔꯦ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ ꯋꯥꯔꯧꯕ ꯅꯠꯇꯦ ꯅꯪꯒꯤ ꯌꯥꯏꯐꯅꯕ ꯀꯥꯎꯊꯣꯛꯄ ꯇꯝꯒꯤ ꯍꯣꯠꯅꯕꯅꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯄ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩ ꯈꯥꯡꯂꯔꯣꯏ ꯑꯩꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯅꯪꯅ ꯃꯤꯅꯝꯕ ꯉꯥꯡꯂꯕꯗꯤ ꯑꯩ ꯌꯥꯏꯐꯕ ꯄꯥꯝꯗꯦ ꯑꯍꯤꯡꯕꯤ ꯑꯇꯣꯞꯄ ꯀꯅꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟ ꯏꯇꯣꯝꯇ ꯑꯋꯥ ꯃꯩꯁꯥ ꯈꯥꯡꯖꯕꯅ ꯍꯦꯟꯅ ꯐꯩ ꯅꯊꯟꯇꯒꯤꯗꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯁꯔꯨꯛ ꯇꯝꯕꯤꯔꯝꯒꯗꯧꯔꯤꯕ ꯏꯔꯥꯟꯒꯤ ꯆꯩꯔꯥꯛꯂꯣ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯔꯥꯟ ꯄꯨꯝꯕ ꯅꯪ ꯀꯣꯛꯄꯤꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯀꯟꯕꯤꯔꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯥꯞꯅ ꯂꯦꯞꯂꯒ ꯌꯦꯡꯕꯤꯔꯝꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯆꯩꯅꯥ ꯑꯁꯤ ꯐꯪꯗꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯖꯔꯝꯅꯕ ꯀꯔꯝꯕ ꯆꯩꯅꯥ ꯍꯥꯏꯌꯣ ꯅꯪꯒꯤ ꯀꯔꯝꯕ ꯆꯩꯅꯥ ꯅꯛꯂꯤꯉꯩ ꯎꯔꯨꯗ꯭ꯔꯤ ꯂꯥꯞꯊꯣꯛꯂꯒ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ ꯂꯣꯌꯨꯝꯕ ꯑꯍꯤꯡꯕꯤ ꯄꯣꯏꯂꯩꯒ ꯃꯦꯂꯩꯒ ꯂꯨꯍꯣꯡꯕꯗꯣ ꯏꯅꯝꯃꯗꯒꯤ ꯇꯥꯔꯦ ꯃꯔꯝ ꯈꯪꯕ꯭ꯔꯥ ꯄꯨꯝꯅꯃꯛ ꯃꯦꯂꯩꯅꯩꯕꯨ ꯅꯨꯡꯁꯤꯈꯤꯕꯒꯤꯅꯦ ꯀꯅꯥꯒꯤꯁꯨ ꯃꯔꯥ ꯂꯩꯅꯗꯦ ꯆꯩꯅꯥ ꯈꯛꯇꯅꯦ ꯈꯪꯅꯔꯤꯕ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯁꯥꯔ ꯄꯣꯏꯔꯩꯅ ꯏꯀꯥꯏꯈꯨꯝꯅꯐꯝ ꯊꯣꯛꯏ ꯃꯦꯂꯩꯁꯤ ꯅꯨꯄꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯤ ꯑꯍꯣꯡꯕ ꯅꯥꯏꯗꯣ ꯅꯥꯏꯗꯦ ꯑꯩꯁꯨ ꯍꯣꯡꯂꯤꯕꯁꯤꯅꯤ ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯅꯅꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯅꯪ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯂꯝꯂꯣꯏ ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯏꯅꯝꯃꯗꯒꯤ ꯑꯈꯥꯛꯄ ꯂꯩꯇꯅ ꯇꯥꯔꯦ ꯅꯪꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯄꯥꯝꯗꯕꯅꯦ ꯅꯤꯡꯉꯝꯗꯕꯅꯦ ꯑꯍꯤꯡꯕꯤ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯦꯟꯈꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯦꯜꯂꯗꯨꯅ ꯀꯪꯈꯤꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯂꯣꯌꯨꯝꯕ ꯑꯍꯤꯡꯕꯤ ꯑꯍꯤꯡꯕꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯇꯠꯇꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯊꯧꯅꯥ ꯄꯥꯡꯒꯜ ꯂꯩꯅ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯈꯤꯗꯦ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯃꯦꯂꯩꯗꯤ ꯑꯩꯒꯤ ꯄꯥꯎ ꯇꯥꯗꯕ꯭ꯔꯥ ꯃꯦꯂꯩ ꯑꯩ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯀꯨꯏꯔꯦ ꯀꯔꯤꯒꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃ ꯁꯥꯔꯅ ꯍꯥꯏꯕꯤꯈꯤꯕꯗꯥꯏꯅꯦ ꯋꯥꯖꯔꯛꯂꯕ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯃꯅꯤꯡ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯕꯤꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯈꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯃꯥꯏꯊꯤꯔꯕ ꯑꯩꯅ ꯏꯁꯥꯒꯤ ꯃꯃꯜ ꯐꯥꯎꯕ ꯂꯦꯞꯆꯕ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯃꯜ ꯂꯦꯞꯂꯨꯕ ꯉꯝꯒꯅꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯐꯪꯖꯍꯧꯗ꯭ꯔꯕꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯨꯝꯕꯤ ꯑꯃꯅ ꯐꯥꯎꯕ ꯏꯃꯥ ꯏꯄꯥꯒꯤ ꯃꯃꯜ ꯈꯪꯂꯒ ꯃꯤꯊꯣꯏ ꯃꯤꯍꯦꯜꯂꯕ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯏꯃꯥ ꯏꯄꯥꯒꯤ ꯃꯃꯜ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯡꯅꯗꯨꯅꯇ ꯂꯥꯛꯂꯒ ꯉꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯟꯊꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯍꯤꯡꯕꯤ ꯏꯃꯥ ꯏꯄꯥꯒꯤ ꯄꯜꯕꯨ ꯅꯝꯊꯦꯛꯇꯨꯅ ꯑꯩ ꯃꯥꯏꯀꯩ ꯈꯪꯗꯕ ꯏꯄꯥꯛ ꯑꯃꯗ ꯏꯔꯥꯛꯅꯔꯦ ꯏꯁꯥ ꯏꯇꯣꯝꯇ
ꯏꯇꯣꯝꯇ ꯋꯥꯖꯕ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯃꯤꯁꯛ ꯑꯃꯅ ꯀꯔꯤꯒꯤ ꯑꯋꯥꯕꯕꯨ ꯂꯥꯝꯗꯨꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯇꯉꯥꯏ ꯐꯗꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ. ꯇꯉꯥꯏ ꯐꯗꯕ. ꯑꯩ ꯇꯥ ꯊꯝꯕꯥꯜꯒꯤ ꯃꯆꯤꯟꯗꯒꯤ ꯄꯨꯝꯅꯃꯛ ꯇꯥꯔꯨꯔꯒ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯈꯤ, ꯅꯤꯉꯝꯈꯤꯗꯦ. ꯃꯦꯂꯩꯕꯨ ꯌꯦꯛꯅꯕ ꯑꯃꯨꯛꯅ ꯈꯟꯈꯤ. ꯅꯨꯡꯁꯤꯕ ꯄꯥꯕꯨꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯇꯥꯈꯤ. ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ. ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯗꯨꯕꯨ ꯑꯩꯁꯨ ꯈꯪꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯖꯥꯔ, ꯄꯨꯝꯅꯃꯛꯄꯨ ꯁꯤꯟꯅꯔꯝꯂꯒ ꯑꯩꯅ ꯊꯥꯡꯅꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ. ꯀꯔꯤ? ꯑꯏꯪꯕꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯄꯥꯝꯃꯦ. ꯑꯩꯒꯤ ꯏꯐꯝꯗꯒꯤꯗꯤ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯈ꯭ꯔꯦ. ꯄꯨꯝꯅꯃꯛ ꯄꯤꯔꯝꯕꯅꯦ. ꯃꯦꯂꯩꯗꯤ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯕꯤꯔꯦ. ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤꯒ ꯃꯇꯪ ꯁꯤꯟꯊꯈꯤꯕ ꯑꯩ ꯎꯈꯤꯗ꯭ꯔꯤ. ꯅꯣꯛꯆꯕꯇꯅ ꯃꯁꯤꯟꯅꯦ. ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯌꯦꯡꯗꯨꯅ ꯑꯩ ꯂꯩꯕ ꯉꯝꯂꯣꯏꯌꯦ. Nang lang, kapkano, nang nakapuraga. Ay nungayang binihay na kanbro. Si, mahusago mamagtanoo. Siyemilay, nang magtanoo. Hindi. Ay, noglaro. Milay, Mahusago. Makalam na nuksabigay matamado. Hujikti haukre. Ay, hindi. Ay, nanaginanak lagi ba siya? Ay, gisayo ay zabatan balakpan natin. Ay, gilay pum na maknang kita magtagatrog lagi. Ay, doon na lagpan eh. Ay, gilohong ba daw? Kay Krishna. Milay, Minong may sapom na mag... Ay, nong nakahanggan iyeng doon lay bangang gani. Ado po, nang nakam na len kinto di. Ay, iyeng doon lay bangang mo, ayeng bi. Ayeng bi, nang naibot hamoy singa nung sibira ba di. Dapo rin ikangahong na nabuwakan mo nang namutang ni Patabiyo. Mado na igining batang bahay ba to? Ay, oy, sabi. Dapo rin. Uning da sauning ba? Waro ba kaya halay na baso? Ay, budi amok na di nga payo. Nang naing bigi pulsibo. Amok na di nung sinalamsing niyo. Madun ay gining batang bahay ba? Ay, oy, sabi. Ay, salagi. may kumilay. Ay, nadapoy na ibo kaya gimating ng shisaba. Mahakita magkayado wajo kiba. Nang di pum na magkamkiba na dyan. Ay, nadapoy na ibo nung shikibagong. Mahakita magtawadya kibagong. Noyong ba na ibo nung shibiba. Ay, kita mawakibagong ba. Ay, nasidi mayig siyang nagkangli. Ay, kita mo'y da chakiba mayigong. Nang kita mo'y da chakli ba maylig. Noyong ba kita mo'y da chakli ba maylig. Ay, ikada sila mo talaga ay nakali. Ay, hindi. Melay, ay di, imapabong na pamjaram ba? Ibong gainam maganas hanggat pinakulambiya dada. Ay, sa lagi ay nalibig. Pantong pamadoyaw di pa ba di ay, lambilang kaya matasala. Melay, ay hanag kang ludi. Nung shibahay ba si di, chapman na bawahay ang magkaktanig. Adobo nung shibagi majudi, mapanay ramdi Melay. Ay, ang nawari. Ay, nakapatay.
ꯍꯧꯖꯤꯛꯇ ꯋꯤꯈ꯭ꯔꯦ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯨꯃꯥꯡꯅꯤꯅ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨ ꯂꯤꯂꯥ ꯁꯥꯟꯅꯕꯤꯈꯤꯕ ꯂꯝꯖꯤꯡꯕ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯤꯂꯥ ꯀꯥꯡꯕꯨ Nungairaba Paujel, Leichal Ayush Clinic and Pharmacy.